ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯖꯅꯝ ꯊꯥꯕ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ, ꯑꯃꯪꯕ ꯅꯣꯡꯒꯤ ꯃꯄꯩꯅ ꯑꯇꯤꯌꯥ ꯄꯨꯝꯕ ꯁꯤꯟ ꯊꯨꯡꯅ ꯀꯨꯞꯇꯨꯅ ꯑꯀꯤꯕ ꯐꯪꯅ ꯈꯥꯛ ꯂꯥꯎꯕꯒ ꯂꯣꯏꯅꯅ ꯅꯣꯡꯃꯁꯨ ꯍꯩꯊꯔꯤ꯫ ꯐꯛꯂꯥꯡ ꯃꯔꯤꯅ ꯈꯥꯕ ꯀꯥ ꯑꯗꯨꯗ ꯈꯣꯏꯔꯤ ꯊꯥꯎꯃꯩ ꯑꯃꯁꯨ ꯃꯨꯁꯤ ꯃꯨꯁꯤ ꯊꯥꯜꯂꯤ꯫ ꯂꯩꯃ ꯐꯃꯨꯡ ꯑꯗꯨꯗ ꯐꯝꯗꯨꯅ ꯃꯄꯨꯔꯣꯏꯕꯕꯨ ꯍꯜꯂꯛꯄ ꯉꯥꯏꯔꯤ꯫ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯄꯥ ꯍꯜꯂꯛꯄ ꯉꯥꯏꯔꯤꯕꯤ ꯃꯆꯥꯅꯨꯄꯤ ꯁꯅꯥ ꯃꯃꯤꯠ ꯑꯗꯨ ꯅꯣꯏ ꯅꯣꯏꯗꯨꯅ, "ꯏꯃꯥ, ꯄꯥꯕꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯜꯂꯛꯇ꯭ꯔꯤꯁꯦ ꯀꯩꯒꯤꯅꯣ? ꯑꯩ ꯄꯥꯕ ꯍꯜꯂꯛꯄ ꯉꯥꯏꯕꯗ ꯋꯥꯔꯦ꯫ ꯑꯩ ꯌꯥꯝ ꯇꯨꯝꯅꯤꯡꯉꯦ, ꯃꯃꯤꯠꯁꯦ ꯄꯥꯡꯕ ꯉꯝꯗ꯭ꯔꯦꯕ, ꯃꯊꯟꯇ ꯁꯨꯝ ꯎꯏꯁꯤꯜꯂꯛꯑꯦ." "ꯏꯆꯥꯕꯨ ꯌꯥꯝ ꯇꯨꯝꯅꯤꯡꯂꯕꯣ? ꯇꯨꯝꯅꯤꯡꯂꯗꯤ ꯇꯨꯝꯊꯣꯛꯑꯣ꯫ ꯅꯪ ꯄꯥꯕꯁꯨ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯥꯏꯅ ꯍꯟꯖꯔꯛꯂꯁꯅꯤ꯫ ꯁꯦ ꯇꯨꯝꯊꯣꯛꯂꯨꯁꯤ, ꯏꯆꯥ ꯋꯥꯔꯝꯂꯅꯤ ꯅꯪ ꯄꯥꯕ ꯉꯥꯏꯕꯗ." "ꯑꯗꯨꯗꯤ ꯑꯩ ꯇꯨꯝꯂꯒꯦꯀꯣ ꯏꯃꯥ, ꯑꯗꯣ ꯄꯥꯕꯅ ꯑꯩꯒꯤ ꯉꯃꯣꯛ ꯂꯩꯔꯛꯂꯗꯤ ꯑꯩ ꯍꯧꯗꯣꯔꯛꯎꯀꯣ ꯏꯃꯥ." "ꯍꯣꯏ ꯍꯧꯗꯣꯔꯛꯀꯦ, ꯇꯨꯝꯊꯣꯛꯑꯁꯤ, ꯏꯃꯥ ꯋꯥꯔꯤ ꯂꯤꯕꯤꯔꯒꯦ." ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤꯕꯨ ꯋꯥꯔꯤ ꯂꯤꯕꯤꯗꯨꯅ ꯇꯨꯝꯕ ꯁꯨꯝꯕꯤꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯃꯄꯥꯟꯂꯣꯝꯗꯒꯤ ꯃꯄꯨꯔꯣꯏꯕꯒꯤ ꯈꯣꯟꯖꯦꯜꯅ, "ꯂꯩꯃ, ꯇꯨꯝꯂꯕ꯭ꯔꯣ ꯅꯪꯕꯣ? ꯑꯩ ꯍꯜꯂꯛꯂꯦꯅꯤ ꯂꯩꯃ, ꯇꯥꯔꯕꯣ? ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯣ." ꯃꯄꯨꯔꯣꯏꯕꯅ ꯀꯧꯔꯤꯕ ꯑꯗꯨ ꯂꯩꯃꯁꯨ ꯇꯥꯔꯗꯨꯅ, "ꯍꯣ ꯇꯥꯔꯦ ꯃꯣꯏ ꯃꯄꯥ." ꯑꯁꯤ ꯍꯥꯏꯅ ꯈꯣꯡꯂꯩ ꯊꯨꯅ ꯂꯩꯃ ꯐꯃꯨꯡ ꯑꯗꯨꯗꯒꯤ ꯀꯨꯝꯊꯗꯨꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯡ ꯊꯣꯡ ꯑꯗꯨ ꯍꯥꯡꯉꯤ꯫ ꯃꯥꯅ ꯊꯣꯡ ꯑꯗꯨ ꯍꯦꯛ ꯍꯥꯡꯕꯒ ꯅꯣꯡ ꯃꯃꯤꯠ ꯑꯗꯨꯁꯨ ꯈꯪꯍꯧꯗ ꯈꯥꯛꯂꯛꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯐꯥꯗꯅ ꯈꯥꯛꯂꯛꯄ ꯅꯣꯡꯊꯥꯡꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯂꯩꯃ ꯃꯄꯨꯔꯣꯏꯕꯅ ꯃꯐꯤ ꯃꯔꯣꯜ ꯏꯆꯣꯠ ꯆꯣꯠꯅ ꯆꯍꯤ 5ꯃꯨꯛꯀꯤ ꯂꯣꯡꯒꯥ ꯑꯣꯏꯒꯗꯕꯤ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯂꯦꯞꯂꯤꯕꯗꯨ ꯎꯔꯛꯂꯝꯃꯤ꯫ ꯂꯩꯃ ꯑꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ, "ꯀꯅꯥꯒꯤ ꯑꯉꯥꯡꯅꯣ ꯁꯤꯗꯤ ꯃꯣꯏ ꯃꯄꯥ?" "ꯑꯩ ꯀꯣꯟꯅ ꯍꯥꯏꯔꯒꯦ꯫ ꯑꯉꯥꯡꯁꯦ ꯅꯣꯡꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯦ, ꯃꯁꯥꯁꯦ ꯐꯤ ꯑꯀꯪꯕ ꯑꯃꯇꯪ ꯇꯩꯊꯣꯛꯄꯤꯌꯨ, ꯑꯗꯨꯒ ꯑꯩꯒꯤꯁꯨ ꯍꯣꯡꯗꯣꯛꯅꯕ ꯈꯨꯗꯩ ꯑꯃꯇ ꯄꯨꯊꯣꯔꯛꯑꯣ." ꯂꯩꯃ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯏꯃꯨꯡꯗ ꯆꯪꯈꯤꯗꯨꯅ ꯈꯨꯗꯩ ꯑꯃꯒ ꯐꯤ ꯑꯃꯒ ꯄꯨꯊꯣꯔꯛꯇꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯝꯃꯤ꯫ "ꯃꯣꯏ ꯃꯄꯥ, ꯈꯨꯗꯩꯁꯤꯗ ꯂꯩꯔꯦ. ꯑꯕꯦꯝꯃ, ꯁꯦ ꯅꯪꯒꯤ ꯅꯐꯤ ꯑꯆꯣꯠꯄꯁꯦ ꯍꯣꯡꯗꯣꯛꯁꯤꯁꯦ." ꯑꯁꯤ ꯍꯥꯏꯅ ꯂꯩꯃ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯐꯤ ꯑꯗꯨ ꯂꯧꯊꯣꯛꯄꯤꯗꯨꯅ ꯃꯁꯥ ꯑꯗꯨ ꯀꯪꯅ ꯇꯩꯊꯣꯛꯄꯤꯗꯨꯅ ꯃꯆꯥꯅꯨꯄꯤ ꯁꯅꯥꯒꯤ ꯃꯐꯤ ꯑꯗꯨ ꯃꯄꯨꯔꯣꯏꯕꯅ ꯄꯨꯔꯛꯂꯤꯕ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯁꯦꯠꯆꯤꯟꯕꯤ꯫ ꯈꯣꯡꯕ ꯃꯥꯁꯨ ꯑꯆꯣꯠꯄ ꯃꯐꯤ ꯑꯗꯨ ꯍꯣꯡꯗꯣꯛꯇꯨꯅ ꯏꯃꯨꯡꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯂꯩꯃ ꯃꯥꯁꯨ ꯃꯄꯨꯔꯣꯏꯕꯒꯤ ꯇꯨꯡꯗ ꯏꯟꯅꯔꯛꯂꯝꯃꯤ꯫ ꯂꯩꯃ ꯇꯞꯅ ꯋꯥ ꯍꯧꯗꯣꯔꯛꯂꯝꯃꯤ, "ꯃꯣꯏ ꯃꯄꯥ, ꯑꯉꯥꯡꯁꯤꯕꯨ ꯀꯅꯥꯒꯤ ꯃꯆꯥꯅꯣ? ꯃꯇꯧ ꯀꯔꯝꯅ ꯃꯣꯏ ꯃꯄꯥꯅ ꯑꯉꯥꯡ ꯑꯁꯤꯕꯨ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕꯅꯣ?" ꯈꯣꯝꯕ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯇꯞꯅ ꯋꯥ ꯍꯥꯏꯔꯛꯂꯝꯃꯤ, "ꯂꯩꯃ, ꯋꯥꯐꯝ ꯑꯁꯤ ꯉꯁꯤꯗꯤ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯔꯒꯦ꯫ ꯆꯝꯖꯔꯕꯤ ꯅꯪꯉꯣꯟꯗ ꯑꯩꯅ ꯍꯟꯖꯤꯟ ꯃꯤꯅꯝꯕ ꯑꯩ ꯄꯥꯝꯗ꯭ꯔꯦ." ꯃꯄꯨꯔꯣꯏꯕꯒꯤ ꯋꯥ ꯑꯗꯨꯗ ꯂꯩꯃ ꯂꯥꯡꯇꯛꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯋꯥꯍꯪꯇꯅ ꯊꯜꯂꯕ ꯃꯤꯠꯌꯦꯡꯅ ꯃꯄꯨꯔꯣꯏꯕꯗ ꯌꯦꯡꯂꯛꯂꯝꯃꯤ꯫ "ꯑꯉꯥꯡ ꯑꯁꯦ ꯑꯩꯒꯤ ꯏꯆꯥꯅꯤ ꯂꯩꯃ꯫ ꯑꯉꯥꯡ ꯑꯁꯦ ꯑꯩ ꯑꯃꯗꯤ ꯊꯥꯖꯒꯤ ꯑꯍꯥꯟꯕ ꯐꯪꯖꯕ ꯏꯆꯥꯅꯨꯄꯤꯅꯤ." ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯩꯃ ꯂꯦꯞꯂꯝꯕꯗꯒꯤ ꯈꯣꯡꯐꯝ 2-3 ꯃꯅꯤꯡꯗ ꯍꯜꯂꯤ꯫ "ꯑꯩꯅ ꯅꯐꯝꯗ ꯌꯥꯝ ꯆꯥꯎꯅ ꯃꯤꯅꯝꯕ ꯊꯕꯛ ꯑꯃ ꯇꯧꯔꯨꯔꯦ ꯂꯩꯃ꯫ ꯃꯇꯝ ꯑꯃꯗ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯅ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯊꯥꯖꯒꯤ ꯃꯔꯤꯕꯨ ꯌꯥꯈꯤꯗꯦ꯫ ꯊꯥꯖꯕꯨ ꯑꯩꯒꯤ ꯏꯃꯥ ꯄꯥꯕꯅ ꯃꯃꯧ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯄꯥꯝꯈꯤꯗꯦ꯫ ꯑꯗꯨꯅ ꯑꯩꯕꯨ ꯅꯪꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯑꯍꯜꯁꯤꯡꯅ ꯁꯤꯟꯈꯤ꯫ ꯑꯩꯁꯨ ꯑꯍꯜꯁꯤꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯉꯝꯗꯕꯅ ꯑꯩ ꯅꯪꯒ ꯂꯨꯍꯣꯡꯕꯗ ꯇꯥꯈꯤ꯫ ꯑꯩꯅ ꯅꯪꯒ ꯂꯨꯍꯣꯡꯂꯕꯁꯨ ꯑꯩꯒꯤ ꯊꯥꯖꯕꯨꯗꯤ ꯑꯩꯅ ꯀꯥꯎꯕ ꯉꯝꯈꯤꯗꯦ꯫ ꯅꯪꯒ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯩꯅ ꯅꯪꯉꯣꯟꯗ ꯃꯤꯅꯝꯗꯨꯅ ꯊꯥꯖꯕꯨ ꯂꯣꯟꯅ ꯂꯧꯗꯨꯅ ꯑꯩꯒꯤ ꯑꯔꯣꯟꯕ ꯅꯨꯄꯤ ꯑꯣꯏꯅ ꯊꯝꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕ ꯇꯝꯊꯤꯔꯕ ꯂꯩꯅꯥ ꯑꯃꯅ ꯊꯥꯖꯕꯨ ꯏꯐꯝꯗꯒꯤ ꯂꯥꯞꯅ ꯁꯦꯠꯇꯨꯅ ꯄꯨꯈꯤ꯫ ꯃꯃꯥ ꯀꯥꯏꯅꯔꯕ, ꯌꯦꯡꯁꯤꯟꯕꯤꯅꯕ ꯂꯩꯇ꯭ꯔꯕ ꯏꯆꯥꯊꯣꯏꯕꯤ ꯑꯁꯦ ꯅꯪꯅ ꯅꯆꯥ ꯁꯛꯅ ꯂꯥꯛꯀꯣꯟꯕꯤꯌꯨ ꯍꯥꯏꯖꯒꯦ ꯈꯟꯅ ꯑꯩꯅ ꯏꯆꯥꯊꯣꯏꯕꯤꯕꯨ ꯌꯨꯝ ꯑꯁꯤꯗ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯂꯩꯃ, ꯅꯍꯥꯛꯅ ꯏꯆꯥꯊꯣꯏꯕꯤꯒꯤ ꯃꯃꯥ ꯑꯣꯏꯕꯤꯌꯨ꯫ ꯅꯨꯄꯤ ꯂꯩꯔꯕ ꯅꯪꯅ ꯅꯕꯨꯛꯅꯤꯡ ꯋꯥꯔꯛꯄ ꯉꯝꯗ ꯅꯁꯥꯒꯤꯗ ꯈꯟꯗꯨꯅ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯃꯤ ꯍꯥꯏꯗꯨꯅ
ꯂꯣꯟꯅ ꯂꯝꯂꯥꯟꯕꯤ ꯀꯅꯥ ꯑꯃꯒ ꯃꯔꯤ ꯊꯝꯗꯨꯅ ꯇꯣꯉꯥꯟꯕ ꯏꯃꯨꯡ ꯑꯃ ꯁꯦꯝꯗꯨꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯂꯝꯂꯕꯀꯣ ꯑꯁꯨꯛ ꯆꯥꯎꯅ ꯃꯣꯏ ꯃꯄꯥꯅ ꯑꯩꯉꯣꯟꯗ ꯃꯤꯅꯝꯂꯝꯒꯅꯤ ꯍꯥꯏꯕꯁꯤꯗꯤ ꯑꯩ ꯅꯣꯡꯃꯇꯁꯨ ꯈꯜꯂꯨꯗꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯃꯪꯗ ꯐꯥꯎꯕ ꯃꯪꯂꯨꯗꯕ ꯊꯧꯗꯣꯛ ꯑꯃ ꯏꯐꯝꯗ ꯊꯣꯛꯂꯔꯦ ꯃꯣꯏ ꯃꯄꯥꯕꯨ ꯑꯩꯅ ꯏꯁꯣꯔꯃꯛꯅꯤ ꯈꯟꯅ ꯂꯥꯠꯆꯔꯨꯕꯒꯤ ꯃꯍꯩꯔꯥ ngasi aina phangliba chainasi ipuroi bagi nungsi miyeng makhada leizaribini haina khallu adubu madugi tayona bada ipuroi bagi launam namtha ki miyeng makhada oina leiramlaba moi bapa aina hagudi warom da bangamde ai amal leileina lona lamlan bi amaga yumban mari thamduna aingondda asuk chawna namthak tawramba aduga ngasina phongna amuk aingonda nakhoi anigi nasa asibu isa sakna nakonbiu haina haiba ngamliba nahagase aigi ipuroi baniko aigi thamoida phauramgadaba chaina adudi nahakna karisu khangbidana nakhoi gi nacha asigidaba aina mama oibiu haiba ngamliba nahagase aigi ipuroi baniko leiba nahakna aingonda waroriba ada warufum toi पुनसिगी कोकलरिदबा इराने नफमदा इना लंगजरी नहाकी थमोइदा फावरमगदबा साउनिंगबा पेंदबा नुंगाइतबा पुंबदो एसु खंगी अदुबनि लैमा नहाकना आइगी इराल सिबु अमतदि ngakbiyo मरा लेजद्रबि ममा नौना काइनरबि लाइबक थिरबि इचा थोइबि सिबु नचा सकना लोक्सनबियो इचा थोइबिसे नंगी नचानी हाइना खंदुना माबु नकोनबियो kaidaubagi aina angang asibu aina icha sakna nakondoiba angang asibu aina aigi icha ni khana loksinba isugam ngamloi aigi isadi icha sana khaktane nahakna purakliba nang amadi nangi nupi atombigi nasa ase aigi di Lonnabigi Macha ne Lonnabigi Macha mabu aina icha ni haina karamna khangani hojima aina angang asibu yum asidagi tanthokani yum asida angang asigi mafam leite asi haina saungna leima thoibibu yum adudagi तांथोक्लगे खन्ना लेप्तुना लेरिबा थोइबिगी मनाक्तमना साहुम अमगा लोइनना जंगसिलक्लमी अदुबु पिकलिबी थोइबी मसादु किथिकिरुम तौना मतु ममेन इसोन सोना मंगोंदा तदु येंगदुना लेपलंबदु उबदा लेइमा महाकना पांथोके खलिबा थबक अदो पांथोकपा ngamda थोइबिगी सक्तम अदु येंगदुना लेपली लेइमा अदु हाकना पुक्सेल पिकपी नुपी अमदि नत्ते मपुरोइबना मंगोंदा चाउना मिनम लंबा असिना महाकना असियौना अंगांग असिदा सावबनी karamna su sauroi karamba nupina magi mapuroibana lamlanbi kana amaga lona mari leinaduna phangjaba angang asibu mangoda nakolo haina hairaklabada karamna hara hara loksin mangamgani ngasi pumba oiduna su leima mahakti minungsi leibi puksel chawbi oibana maran leijadrabi mama nauna kainarabi thoibibu tanthopagi pangaldi mangonda leiramde khombana tapna leima nahaki asawdo amukta phatha ai amuk khana nangonda minamduna nangi thamoi kainaba thabak ai toraroi taseng ai nangonda lankre ai bo amuk ngakbiyo amuk khana ai nangi thajaba manghalaroi ai lali leima ai na fumda yamna lankre leima mapuroi bada piroina ba mikyengna yengduna kai kraba liklidi amuk hana samjinnaba yadabani karigumba samjinnaba tarabasu akaiba mayi adude lengdana adumak leibane thazaba mangkraba misakta amuk hana thazaba thamgadabi leimado aidi nate ahallaman sagai natei khangna angauba kundona lipun oiduna semkhiba nang aigi yumban mari asibu nahakna karisu leitana lauduna aronba yumban mari ama thlamlabane nang aigi mari ase ngasi haiba nabit asidagi tatnarabane nangaigi marakta leinariba matai manaw ama oibagi mari ado ai isamakna thadalabane nangbudi aina punsigi ngakpiba ngamloi asi haina leima leptuna leiriba thoibida haifet yenglamduna phamungda kakhatuna ningaiduna tumlibi machanupi sanabu konduna hipthaki marana mapot pharaba khomba मागी लोइनबी लेइमदा करिसो हाइबा ngamda leptuna lehorami leima ngasai kai khamjinduna thamliba miklo pirang ado haujiktada maning tamna sinthaраklami
ꯅꯣꯡꯖꯨ ꯃꯥꯒꯤ ꯃꯈꯣꯜꯅ ꯍꯦꯟꯅ ꯀꯟꯈꯤꯕꯅ ꯂꯩꯃ ꯃꯍꯥꯛꯀꯤ ꯀꯥꯏꯔꯕ ꯊꯃꯣꯏꯒꯤ ꯇꯦꯡꯊꯥꯈꯣꯟꯗꯤ ꯈꯣꯡꯕꯒꯤ ꯅꯥꯄꯗ ꯌꯧꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯈꯣꯡꯕ ꯑꯃꯗꯤ ꯂꯩꯃ ꯌꯨꯝ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯩ ꯍꯥꯏꯔꯕꯁꯨ ꯃꯇꯩ ꯃꯅꯥꯎ ꯑꯃ ꯑꯣꯏꯕꯒꯤ ꯀꯧꯅ ꯉꯥꯡꯅꯕ ꯑꯗꯨꯗꯤ ꯇꯧꯔꯝꯗꯦ꯫ ꯈꯣꯡꯕ ꯃꯥꯅ ꯀꯌꯥꯔꯛ ꯍꯟꯅ ꯂꯩꯃꯗ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯔꯕꯁꯨ ꯂꯩꯃ ꯃꯥꯅ ꯈꯣꯡꯕꯕꯨ ꯉꯥꯛꯄꯤꯔꯝꯗꯦ꯫ ꯈꯣꯡꯕꯅ ꯀꯧ ꯉꯥꯡꯗꯨꯅ ꯇꯧꯔꯕꯁꯨ ꯂꯩꯃꯅ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗꯦ꯫ ꯑꯗꯨꯃꯛ ꯈꯣꯡꯕꯕꯨ ꯅꯥꯊꯩꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤꯕꯨꯗꯤ ꯂꯩꯃ ꯃꯍꯥꯛꯅ ꯃꯆꯥ ꯁꯛꯅ ꯅꯥꯎꯀꯣꯟꯕꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯈꯣꯡꯕ ꯃꯍꯥꯛꯅ ꯆꯝꯖꯔꯕꯤ ꯂꯩꯃꯗ ꯂꯪꯖꯔꯨꯕ ꯃꯔꯥꯜ ꯑꯗꯨꯅ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅ ꯋꯥꯈꯜ ꯂꯩꯅꯥ ꯅꯥꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤꯔꯝꯃꯤ꯫ ꯃꯄꯨꯔꯣꯏꯕꯅ ꯂꯩꯈꯤꯗ꯭ꯔꯕꯗ ꯂꯩꯃꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯦꯠꯅꯕ ꯃꯤꯠꯌꯦꯡ ꯊꯝꯗꯅ ꯃꯆꯥꯅꯨꯄꯤ ꯑꯅꯤꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯂꯩꯃꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯅꯤꯃꯛ ꯂꯩꯁꯥ ꯃꯄꯨꯡ ꯐꯥꯔꯛꯂꯝꯃꯤ꯫ ꯁꯅꯥ ꯑꯃꯗꯤ ꯊꯣꯏꯕꯤ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯗ ꯐꯖꯕꯗ ꯃꯔꯝ ꯃꯣꯛꯄꯗ ꯃꯈꯣꯏ ꯑꯅꯤꯒ ꯂꯝꯕꯥ ꯇꯧꯕꯤꯅꯕ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯣꯛꯅ ꯆꯥꯎꯕ ꯈꯨꯟꯅꯥꯏꯅꯤ ꯂꯩꯃ ꯃꯥꯅ ꯃꯥꯒꯤ ꯂꯣꯟꯅꯕꯤꯒꯤ ꯃꯆꯥ ꯑꯣꯏꯔꯤꯕ ꯊꯣꯏꯕꯤꯕꯨ ꯃꯆꯥ ꯁꯛꯅ ꯌꯣꯛꯆꯕ ꯑꯗꯨꯗ ꯃꯤꯋꯥ ꯉꯥꯡꯕ ꯄꯥꯝꯖꯕꯤ ꯈꯔꯅ ꯇꯠꯇꯅ ꯂꯩꯃꯗ ꯍꯤꯒꯥꯏꯋꯥ ꯇꯧꯔꯝꯃꯤ꯫ ꯏꯕꯦ ꯍꯥꯏꯕꯤꯅ ꯂꯩꯃ ꯏꯕꯦꯝꯃ ꯅꯪꯁꯦ ꯅꯕꯨꯛꯆꯦꯜ ꯆꯥꯎꯔꯤꯔꯥ ꯄꯪꯉꯤꯔꯥ ꯀꯩꯅꯣꯝꯗꯤ ꯇꯧꯔꯦꯍꯦ꯫ ꯃꯤꯆꯥ ꯌꯣꯛꯄ ꯀꯥꯟꯅꯗꯕꯅꯤꯀꯣ ꯏꯕꯦꯝꯃ ꯍꯥꯏꯕꯤꯔꯤꯕꯁꯤꯅꯤ꯫ ꯃꯤꯆꯥ ꯌꯣꯛꯄ ꯀꯥꯟꯅꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯤꯁꯤꯅꯤꯀꯣ꯫ ꯑꯗꯨꯁꯨ ꯅꯪꯒꯤ ꯍꯦꯛ ꯂꯣꯟꯅꯕꯤꯒꯤ ꯃꯆꯥ ꯅꯠꯇꯦ ꯅꯪꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯌꯣꯛꯆꯔꯤꯕ ꯑꯇꯣꯝꯕꯤꯒꯤ ꯃꯆꯥ ꯊꯣꯏꯕꯤꯗꯨꯅꯕꯨ ꯅꯪꯕꯨ ꯃꯃꯥꯅꯤ ꯍꯥꯏꯅꯕꯨ ꯈꯟꯕꯤꯔꯝꯒꯗ꯭ꯔꯣ? ꯑꯩꯕꯨ ꯍꯥꯏꯖꯧꯋꯗꯤꯅꯦ ꯃꯤꯒꯤ ꯃꯆꯥꯗꯨꯗ ꯅꯨꯡꯁꯤꯗꯣꯏ ꯁꯔꯨꯛ ꯅꯕꯨꯛ ꯊꯣꯛꯀꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯗ ꯑꯣꯏꯅ ꯅꯨꯡꯁꯤꯌꯨꯀꯣ꯫ ꯏꯆꯦ ꯑꯩꯉꯣꯟꯗꯗꯤ ꯏꯆꯥꯒꯤ ꯏꯆꯥ ꯆꯞ ꯃꯥꯟꯅꯩ꯫ ꯏꯄꯨꯛ ꯊꯣꯛꯀꯤ ꯏꯆꯥ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ, ꯂꯣꯟꯅꯕꯤꯒꯤ ꯃꯆꯥ ꯍꯥꯏꯕ ꯑꯃ ꯂꯩꯇꯦ꯫ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯏꯆꯥ ꯑꯅꯤꯃꯛ ꯑꯃꯅꯁꯨ ꯍꯦꯟꯗꯦ ꯑꯃꯅꯁꯨ ꯇꯥꯗꯦ꯫ ꯑꯄꯪꯕꯤꯌꯥ ꯅꯪꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯄꯪꯉꯤꯗꯀꯣ꯫ ꯑꯗꯨꯅꯅꯤꯗꯅ ꯅꯪꯕꯨ ꯅꯄꯨꯔꯣꯏꯕꯅ ꯂꯥꯏꯅ ꯁꯥꯟꯅꯕꯤꯔꯝꯂꯤꯕꯗꯣ꯫ ꯊꯣꯏꯕꯤꯒꯤ ꯃꯃꯥꯗꯨꯒꯤ ꯍꯥꯛꯇꯛꯇ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤꯕꯗꯣ? ꯅꯪ ꯃꯗꯨ ꯀꯥꯎꯔꯕꯣ ꯍꯥ? ꯀꯅꯥ ꯈꯪꯅꯤ ꯊꯣꯏꯕꯤ ꯍꯥꯏꯕꯤꯗꯨ ꯃꯤꯒꯤ ꯅꯨꯄꯥ ꯃꯨꯟꯕꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯅꯤꯅ ꯍꯌꯦꯡꯋꯥꯏ ꯅꯆꯥꯅꯨꯄꯤ ꯁꯅꯥꯒꯤ ꯅꯨꯄꯥꯒ ꯑꯃꯨꯛ ꯃꯥꯅ ꯃꯨꯟꯕꯤꯈ꯭ꯔꯕꯗꯤ? ꯊꯣꯏꯕꯤꯁꯦ ꯑꯩꯅ ꯄꯣꯛꯆꯕ ꯏꯆꯥꯃꯛ ꯅꯠꯇ꯭ꯔꯕꯁꯨ ꯑꯩꯅ ꯆꯥꯎꯅꯕ ꯌꯣꯛꯆꯔꯛꯄ ꯏꯆꯥ ꯑꯣꯏꯕꯅ ꯃꯃꯥ ꯑꯩꯒꯤ ꯂꯤꯆꯠ ꯁꯥꯖꯠ ꯄꯨꯝꯕ ꯂꯣꯏꯅ ꯂꯧꯏ꯫ ꯃꯉꯣꯟꯗ ꯃꯥꯒꯤ ꯑꯄꯣꯛꯄꯤ ꯃꯃꯥ ꯑꯗꯨꯒꯤ ꯂꯤꯆꯠ ꯃꯆꯦꯠ ꯑꯃꯠꯇ ꯌꯥꯎꯗꯦ꯫ ꯀꯔꯤꯒꯤ ꯌꯥꯎꯗꯒꯅꯣꯗ? ꯃꯃꯥ ꯑꯗꯨꯒꯤ ꯁꯤꯌꯣꯡ ꯅꯨꯡꯗꯒꯤ ꯇꯥꯔꯛꯂꯤꯕ ꯃꯥꯅ ꯀꯩꯗꯧꯕꯒꯤ ꯃꯃꯥꯒꯤ ꯂꯤꯆꯠ ꯌꯥꯎꯔꯣꯏꯗꯧꯔꯤꯕꯅꯣ? ꯅꯨꯄꯥ ꯃꯨꯟꯕꯤ ꯇꯧ ꯉꯝꯕꯤ ꯃꯃꯥ ꯑꯗꯨꯒꯤ ꯏꯗꯣ ꯅꯪꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯌꯣꯛꯆꯔꯤꯕꯤ ꯅꯆꯥꯅꯨꯄꯤ ꯑꯗꯨꯒꯤ ꯂꯨ ꯇꯣꯡꯗ ꯌꯥꯎꯔꯤꯕꯅꯤꯅꯦ꯫ ꯂꯩꯃ ꯏꯕꯦ ꯍꯥꯏꯕꯤꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯇꯥꯅꯤꯡꯂꯛꯇ꯭ꯔꯗꯨꯅ ꯏꯆꯦ ꯑꯩꯁꯦ ꯏꯀꯥꯎ ꯀꯥꯎꯏ ꯌꯨꯝꯗ ꯊꯕꯛ ꯑꯃ ꯂꯩꯍꯧꯕꯅꯤ ꯁ꯭ꯋꯥꯏꯗ ꯐꯝꯗꯨꯅ ꯑꯃꯨꯛ ꯂꯩꯔꯦ ꯇꯧꯔꯤꯁꯦ꯫ ꯋꯥꯔꯧꯕ ꯌꯥꯗꯦ ꯏꯆꯦ ꯅꯅꯥꯎ ꯍꯟꯖꯔꯝꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯅ ꯂꯩꯃ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯌꯨꯝ ꯇꯝꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯃꯌꯨꯝ ꯌꯧꯔꯕꯗ ꯂꯩꯃ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯐꯝꯗꯨꯅ ꯏꯃꯥꯒꯤ ꯁꯅꯥ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯅꯣꯏꯕꯨ ꯇꯥꯕ꯭ꯔꯥꯅꯦ? ꯏꯁꯤꯡ ꯈꯖꯤꯛꯇ ꯄꯨꯊꯣꯔꯛꯑꯣ꯫ ꯏꯃꯥ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯀꯦ ꯈꯅꯥꯎꯁꯦ ꯈꯧꯒꯪꯅꯔꯦ꯫ ꯊꯣꯏꯕꯤ ꯃꯃꯥꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯏꯁꯤꯡ ꯈꯨꯖꯥꯏ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯏꯃꯥ ꯏꯁꯤꯡ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯖꯔꯦ꯫ ꯀꯗꯥꯏ ꯍꯥꯎꯈ꯭ꯔꯦꯗ ꯏꯁꯤꯡꯁꯦ ꯄꯨꯛꯀꯁꯦ ꯄꯨꯛꯅꯤꯡ ꯍꯦꯛ ꯏꯪꯉꯤ꯫ ꯏꯃꯥ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ꯫ ꯀꯔꯤꯕꯨꯅꯣꯅꯦ ꯏꯆꯥꯅ ꯍꯥꯏꯒꯦ ꯍꯥꯏꯔꯤꯕꯣ? ꯍꯣꯔꯦꯟꯗꯣ ꯅꯨꯡꯊꯤꯜꯗ ꯏꯇꯥꯁꯤꯡꯒ ꯁꯤꯡꯖꯨ ꯆꯥꯕ ꯆꯠꯂꯨꯒꯦ ꯍꯥꯏꯒꯦ ꯇꯧꯕꯅꯤ꯫ ꯍꯩꯃꯥ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯆꯠꯂꯨ ꯂꯩꯁꯥꯕꯤ ꯍꯥꯏꯁꯤꯗꯤ ꯑꯗꯨꯝꯅ ꯈꯔꯁꯨ ꯆꯠꯀꯗꯕꯅꯤ꯫ ꯑꯗꯣ ꯅꯆꯦꯗꯤ ꯅꯆꯦꯕꯨ ꯂꯩꯇꯕ꯭ꯔꯣ? ꯏꯆꯦꯗꯤ ꯏꯆꯦ ꯎꯔꯤꯔꯩ ꯍꯣꯏꯗ ꯐꯤ ꯑꯃ ꯊꯤꯟꯕ ꯆꯠꯈꯤ ꯏꯃꯥ꯫ ꯐꯔꯦ ꯑꯗꯨꯗꯤ ꯅꯪꯁꯨ ꯅꯊꯧ ꯇꯧꯖꯧꯔꯣ꯫ ꯏꯃꯥꯁꯨꯅꯦ ꯀꯔꯤꯅꯣ ꯊꯕꯛ ꯏꯪꯈꯥꯡ ꯈꯤꯇ ꯇꯧꯔꯨꯒꯦ꯫ ꯃꯅꯤꯡꯒꯤ ꯏꯪꯈꯣꯜꯒꯗꯣ ꯑꯃꯨꯛ ꯇꯣꯏꯕ ꯁꯣꯡꯕꯅ ꯂꯣꯏꯔꯕꯅꯤ꯫ ꯑꯃꯨꯛꯇ ꯅꯥꯄꯤꯁꯤꯡꯗꯣ ꯐꯥꯜꯂꯨꯈꯤꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ꯫ ꯊꯣꯏꯕꯤ ꯃꯥꯡꯒꯣꯜꯒꯤ ꯎꯈꯣꯛꯇꯦꯟꯗ ꯊꯦꯠꯂꯤꯕ ꯃꯤꯡꯁꯦꯜ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯃꯁꯝ ꯑꯗꯨ ꯍꯥꯠꯂꯤ꯫ ꯃꯥꯡꯒꯣꯜꯗ ꯐꯤ ꯁꯥꯔꯤꯕꯤ ꯁꯅꯥ ꯐꯤ ꯁꯥꯔꯝꯕ ꯑꯗꯨ ꯂꯦꯞꯇꯨꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯃꯣꯃꯣꯟ ꯅꯣꯛꯅ ꯌꯦꯡꯗꯨꯅ ꯀꯗꯥꯏꯗ ꯆꯠꯇꯣꯏꯅꯣ ꯅꯪꯕꯣ? ꯉꯁꯤꯗꯤ ꯅꯍꯥꯟꯈꯩꯒ ꯌꯥꯝ ꯃꯥꯟꯅꯗꯦ꯫ ꯐꯤꯖꯣꯜ ꯑꯍꯟꯕ ꯐꯖꯕꯒ ꯁꯦꯠꯂꯗꯅ ꯆꯤꯡꯅꯩꯀꯣ ꯑꯩꯗꯤ꯫ ꯏꯇꯥꯁꯤꯡꯒ ꯁꯤꯡꯖꯨ ꯆꯥꯅꯕ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯏꯆꯦ꯫ ꯅꯇꯥꯁꯤꯡꯒ ꯁꯤꯡꯖꯨ ꯆꯥꯅꯕ ꯆꯠꯇꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯅꯣꯏ ꯑꯃꯗꯨꯒ ꯁꯤꯡꯖꯨ ꯆꯥꯃꯤꯟꯅꯔꯨꯗꯣꯏꯔꯣ? ꯑꯁ ꯏꯆꯦꯁꯤꯗꯤ ꯅꯪꯅ ꯈꯪꯂꯝꯃꯣꯏ ꯈꯜꯂꯤꯗꯣ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯉꯤꯗ꯫ ꯑꯗꯣ ꯅꯨꯄꯥꯗꯨꯕꯨ ꯀꯝꯗꯧꯒꯦ? ꯃꯁꯛ ꯃꯇꯧ ꯐꯖꯕ꯭ꯔꯣ? ꯃꯤꯒ ꯐꯕ꯭ꯔꯣ? ꯏꯃꯨꯡ ꯃꯅꯨꯡꯅ ꯀꯝꯗꯧꯒꯦꯕ? ꯀꯗꯥꯏꯗꯒꯤ ꯅꯨꯄꯥꯅꯣ ꯏꯆꯦ? ꯑꯩꯈꯣꯏ ꯏꯆꯦꯁꯤꯗꯤꯕ
ꯍꯣꯏ ꯕꯦꯝꯃ ꯑꯩꯁꯨ ꯄꯥꯎ ꯂꯣꯏꯅ ꯇꯥꯕꯖꯥꯅꯤꯀꯣ ꯅꯪꯅ ꯑꯩ ꯈꯪꯍꯟꯗ ꯂꯣꯏꯅ ꯈꯪꯅꯔꯤꯕ ꯃꯤꯁꯛꯇꯣ ꯅꯆꯦ ꯑꯩꯒꯁꯨ ꯑꯃꯨꯛꯇ ꯁꯛꯈꯪ ꯃꯥꯏꯈꯪꯅꯍꯜꯂꯨꯗꯅ ꯊꯣꯏꯕꯤ ꯏꯀꯥꯏꯔꯗꯨꯅ ꯏꯆꯦ ꯅꯪꯁꯦ ꯀꯔꯟ ꯌꯥꯝ ꯉꯥꯡꯉꯤ ꯑꯩꯅꯦ ꯈꯪꯅꯕ ꯅꯨꯄꯥꯒ ꯑꯃꯠꯇ ꯂꯩꯖꯗꯦꯀꯣ ꯑꯗꯣ ꯑꯩ ꯆꯠꯂꯒꯦ ꯏꯇꯥꯁꯤꯡꯅ ꯉꯥꯏꯔꯝꯂꯅꯤ ꯍꯣꯏ ꯍꯣꯏ ꯆꯠꯂꯨꯔꯣ ꯆꯠꯂꯨꯔꯣ ꯅꯣꯏ ꯑꯃꯗꯨꯅ ꯉꯥꯏꯔꯝꯂꯅꯤ ꯍꯥꯏꯔꯁꯨ ꯌꯥꯕꯁꯤꯕꯨ ꯑꯗꯣ ꯀꯨꯏꯔꯛꯀꯅꯨꯀꯣ ꯊꯦꯡꯅ ꯃꯝꯅ ꯍꯟꯖꯤꯜꯂꯛꯀꯅꯨ ꯍꯣꯏ ꯏꯆꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯊꯣꯏꯕꯤ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯆꯥꯅꯖꯕꯤ ꯃꯇꯥꯛ ꯈꯝꯕꯤꯕꯨ ꯍꯧꯗꯨꯅ ꯈꯨꯟꯒꯤ ꯄꯥꯠ ꯃꯄꯥꯟ ꯑꯗꯨ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯊꯣꯏꯕꯤꯒ ꯅꯨꯡꯁꯤꯅꯖꯔꯤꯕ ꯄꯥꯔꯤ ꯃꯥꯁꯨ ꯍꯥꯟꯅ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯇꯥꯎ ꯇꯣꯝꯃꯩꯒ ꯂꯣꯏꯅꯅ ꯊꯣꯏꯕꯤꯕꯨ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯄꯥꯔꯤ ꯊꯣꯏꯕꯤ ꯎꯕꯗ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯊꯣꯏꯕꯤꯕꯨ ꯌꯦꯡꯖꯔꯤ ꯉꯥꯏꯕ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯄꯪꯀꯨꯏ ꯀꯨꯏꯗ꯭ꯔꯤꯗ ꯉꯥꯏꯍꯥꯛ ꯑꯣꯏꯔꯦ ꯇꯣꯝꯃꯩꯅ ꯀꯗꯥꯏꯗꯒꯤ ꯄꯪꯀꯨꯏ ꯀꯨꯏꯗꯕꯅꯣ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯆꯥꯛ ꯆꯥꯕ ꯇꯣꯛꯄꯒ ꯅꯠꯇ꯭ꯔꯣ ꯏꯕꯥꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯦ ꯊꯣꯏꯕꯤ ꯅꯣꯏ ꯑꯃꯁꯦ ꯅꯪꯒ ꯎꯅꯅꯤ ꯈꯟꯕꯗ ꯑꯍꯤꯡꯒ ꯇꯨꯝꯗ꯭ꯔꯕꯅꯤ ꯇꯨ ꯎꯔꯤꯗꯅ ꯅꯪ ꯎꯅꯕ ꯆꯠꯂꯅꯤꯅ ꯃꯃꯥꯏꯒꯁꯦ ꯃꯥꯏꯋꯥꯎꯕꯤꯒ ꯊꯥꯗꯅ ꯀꯦꯔꯤꯁꯦ ꯑꯁ ꯏꯇꯥꯎ ꯅꯪꯁꯤꯗꯤꯕ ꯋꯥꯊꯤ ꯌꯥꯝ ꯉꯥꯡꯉꯤ ꯀꯗꯥꯏꯗꯒꯤ ꯋꯥꯊꯤ ꯉꯥꯡꯂꯒꯦ ꯑꯩꯕꯣ ꯅꯪ ꯅꯠꯇ꯭ꯔꯣ ꯉꯁꯥꯏ ꯊꯣꯏꯕꯤ ꯎꯅꯕ ꯆꯠꯂꯅꯤꯅ ꯑꯃꯨꯛꯇ ꯑꯣꯏꯕ ꯃꯤꯡꯁꯦꯜ ꯃꯃꯥꯡꯗ ꯀꯦꯊꯔꯒ ꯂꯩꯔꯝꯃꯤꯗꯣ ꯅꯪ ꯋꯥꯊꯤ ꯑꯗꯨꯝ ꯉꯥꯡꯂꯒ ꯂꯩꯍꯧꯔꯣꯀꯣ ꯊꯣꯏꯕꯤ ꯀꯥꯟꯅꯗꯦ ꯋꯥꯔꯤ ꯁꯥꯕ ꯑꯣꯏꯅ ꯄꯥꯠꯇ ꯉꯥꯏꯍꯥꯛ ꯍꯤ ꯍꯣꯜꯂꯨꯁꯦ ꯍꯣꯏ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤ ꯄꯥꯔꯤꯒ ꯂꯣꯏꯅꯅ ꯍꯤꯊꯥꯡꯐꯝ ꯑꯗꯨ ꯇꯝꯅ ꯆꯠꯈꯤ ꯇꯣꯝꯃꯩ ꯈꯝꯕꯤꯒꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯟꯗꯨꯅ ꯃꯤꯁꯨ ꯍꯤꯒ ꯍꯣꯜꯂꯒ ꯅꯨꯡꯁꯤ ꯋꯥꯔꯤ ꯁꯥꯕ ꯆꯠꯈ꯭ꯔꯦ ꯑꯩꯈꯣꯏ ꯑꯅꯤꯁꯨ ꯄꯥꯠꯇ ꯍꯤ ꯉꯥꯏꯍꯥꯛ ꯍꯣꯜꯂꯨꯁꯤꯗꯅ ꯀꯅꯥ ꯈꯪꯅꯤ ꯉꯥ ꯆꯥꯎ ꯑꯃꯒ ꯂꯛꯂꯕꯗꯤ ꯐꯥꯔꯒ ꯅꯉꯣꯟꯗ ꯄꯤꯕꯤꯒꯦ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯒꯤ ꯍꯦꯟꯖꯥꯡ ꯑꯣꯏꯅꯕ ꯍꯣꯏ ꯏꯕꯨꯡꯉꯣ ꯅꯪꯒ ꯍꯤ ꯑꯃꯇꯪꯗ ꯇꯣꯡꯃꯤꯟꯅꯔꯒ ꯆꯠꯇꯣꯏ ꯁꯔꯨꯛꯅꯦ ꯑꯩꯅꯦ ꯄꯥꯠ ꯃꯄꯥꯜꯁꯤꯗ ꯏꯊꯟꯇ ꯐꯝꯂꯒ ꯂꯩꯖꯧꯔꯒꯦ ꯅꯊꯟꯇ ꯐꯝꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩꯒ ꯐꯝꯃꯤꯟꯅꯁꯤ ꯀꯩꯅꯣ ꯀꯅꯥ ꯈꯪꯅꯤ ꯅꯪ ꯅꯊꯟꯇ ꯐꯝꯂꯤꯉꯩ ꯂꯤꯟꯖꯥꯎ ꯑꯃ ꯊꯣꯛꯂꯛꯑꯒ ꯅꯪ ꯌꯣꯠꯈ꯭ꯔꯗꯤ ꯀꯤꯖꯗ꯭ꯔꯣ ꯍꯥ ꯍꯣ ꯇꯥꯅꯤꯡꯗ꯭ꯔꯦ ꯑꯩꯕꯨ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯀꯤꯍꯜꯂꯤꯅꯤ ꯀꯥꯏꯅ ꯆꯠꯊꯣꯛꯁꯦ ꯑꯁ꯭ꯋꯥꯏꯗ ꯑꯁꯤ ꯍꯥꯏꯅ ꯈꯝꯕꯤ ꯇꯣꯝꯃꯩꯕꯨ ꯏꯟꯊꯣꯛꯂꯝꯂꯒ ꯒꯝ ꯆꯠꯈꯤ ꯉꯥꯏꯈꯣꯅꯦ ꯀꯩꯅꯣ ꯃꯁꯤ ꯅꯨꯄꯤꯁꯤꯕꯣ ꯍ ꯁꯛ ꯐꯖꯕ ꯑꯩꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯇꯟꯖꯥ ꯐꯪꯕ ꯍꯥꯏꯁꯦ ꯃꯥꯒꯤ ꯃꯔꯥꯏꯕꯛ ꯐꯕꯅꯤ ꯈꯟꯒꯤꯗꯤ ꯍꯥꯏꯗ꯭ꯔꯗꯅ ꯑꯩꯒꯁꯦ ꯍꯦꯛꯇ ꯏꯟꯊꯣꯛꯂꯝꯂꯒ ꯆꯠꯈꯤ ꯍꯥꯏ ꯋꯥꯅꯤ ꯏ ꯀꯥꯔꯛꯇꯅ ꯃꯁꯤ ꯄꯥꯠꯁꯦ ꯊꯣꯛꯑꯦ ꯀꯥꯎꯊꯅꯤꯁꯦ ꯑꯁꯤ ꯍꯥꯏꯅ ꯇꯣꯝꯃꯩ ꯃꯥꯁꯨ ꯈꯝꯕꯤꯒꯤ ꯃꯇꯨꯡꯗ ꯏꯟꯅꯈꯤ ꯁꯣꯝꯗ ꯄꯥꯠꯌꯥꯏ ꯑꯗꯨꯗꯅꯤ ꯊꯣꯏꯕꯤ ꯑꯃꯗꯤ ꯄꯥꯔꯤ ꯍꯤ ꯑꯗꯨ ꯍꯣꯟꯅ ꯍꯣꯟꯅ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯁꯥꯔꯤ ꯍꯟꯗꯛꯇꯤ ꯅꯪ ꯅꯁꯥꯗꯣ ꯈꯔ ꯅꯌꯥꯡ ꯀꯪꯁꯤꯟꯕ ꯃꯥꯜꯂꯦ ꯅꯪꯕꯨ ꯅꯥꯎꯔꯕ ꯊꯣꯏꯕꯤ ꯅꯥꯗꯦꯗ ꯍꯟꯗꯛꯇꯤ ꯆꯥꯕ ꯊꯛꯄ ꯀꯌꯥ ꯌꯥꯗꯕ ꯑꯗꯨꯒꯤꯅꯦ ꯌꯥꯡ ꯀꯪꯁꯤꯜꯂꯤꯁꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕꯒ ꯑꯃꯠꯇ ꯄꯤꯖꯗ꯭ꯔꯕꯣ ꯅꯣꯏ ꯏꯃꯥꯅ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯗ ꯆꯠꯂꯁꯤꯔꯣ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯍꯤꯟꯖꯥꯡ ꯑꯍꯥꯎꯕ ꯊꯣꯡꯕꯤꯒꯦ ꯏꯁ ꯋꯥꯔꯤꯒꯗꯤ ꯍꯤꯟꯖꯥꯡ ꯍꯥꯎꯇꯕꯒꯤ ꯅꯠꯇꯦ ꯑꯩꯅ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯄꯣꯛꯇ꯭ꯔꯤꯁꯤꯗꯤ ꯃꯤ ꯃꯁꯥꯒꯤ ꯆꯥꯅꯤꯡꯗꯕꯒꯤꯅꯦ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯈꯔ ꯅꯝꯗꯅ ꯆꯥꯁꯤꯜꯂꯣ ꯆꯥꯅꯤꯡꯗꯦꯅ ꯆꯥꯗ꯭ꯔꯗꯤ ꯅꯁꯥꯗꯣ ꯁꯣꯛꯀꯅꯤ ꯍꯣꯏ ꯑꯗꯣ ꯊꯣꯏꯕꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯀꯔꯝ ꯀꯥꯟꯗ ꯌꯥꯗꯣꯏꯅꯣ ꯀꯩꯕꯨꯅꯣ ꯇꯥꯄꯥꯔꯤ ꯑꯍꯜ ꯂꯃꯟ ꯊꯥꯔꯛꯂꯒꯦ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯅꯕ ꯍꯥꯏꯕꯗꯣ ꯑꯁ ꯉꯥꯏꯈꯣꯗ ꯑꯃꯨꯛꯇ ꯇꯥꯈꯤꯅꯣ ꯑꯩꯈꯣꯏ ꯏꯆꯦ ꯐꯥꯎ ꯂꯨꯍꯣꯡꯗ꯭ꯔꯤ ꯑꯩꯈꯣꯏ ꯏꯆꯦ ꯀꯥꯟꯊꯣꯛꯂꯝꯂꯒ ꯀꯃꯥꯏꯅ ꯑꯩꯅ ꯂꯨꯍꯣꯡꯗꯣꯏꯅꯣ ꯏꯆꯦ ꯍꯥꯟꯅ ꯍꯣꯡꯈꯤꯁꯅꯨ ꯁꯣꯝꯗ ꯏꯃꯥꯅꯅꯦ ꯃꯃꯧ ꯄꯨꯁꯤꯜꯂꯣꯅ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯒ ꯅꯪꯅ ꯑꯃꯨꯛ ꯃꯇꯝ ꯈꯔ ꯉꯥꯏꯈꯣ ꯇꯧꯁꯤꯜꯂꯤ ꯅꯣꯏ ꯏꯆꯦꯗꯁꯨ ꯀꯣꯛ ꯃꯌꯨꯝ ꯄꯥꯜꯂꯒꯦꯗꯤ ꯈꯪꯅꯕ ꯃꯤ ꯂꯩꯇ ꯇꯧꯔꯤꯅꯦ ꯑꯩꯈꯣꯏ ꯏꯆꯦꯗꯤ ꯅꯨꯄꯥ ꯀꯣꯏꯕ ꯇꯜꯂꯤ ꯍꯥꯏ ꯍꯌꯦꯡꯋꯥꯏ ꯏꯃꯥꯅ ꯄꯥꯝꯅ ꯈꯟꯖꯕ ꯃꯌꯥ ꯅꯨꯄꯥꯗꯣ ꯑꯗ ꯑꯣꯏꯅ ꯌꯨꯝ ꯄꯥꯜꯂꯁꯨ ꯄꯥꯅꯤ ꯍꯥꯏꯌꯦ ꯃꯤ ꯑꯩꯈꯣꯏ ꯏꯆꯦꯗꯤ ꯅꯨꯄꯥ ꯅꯍꯥꯒꯤ ꯋꯥꯈꯜ ꯂꯩꯕ ꯃꯤ ꯅꯠꯇꯦ ꯑꯩꯗꯕꯨ ꯏꯈꯠꯈꯩ ꯅꯨꯄꯥ ꯀꯣꯏꯕꯒꯤ ꯋꯥꯅꯤ ꯏꯁ ꯅꯪꯕꯨ ꯀꯗꯥꯏꯗ ꯈꯠꯂꯤꯕ ꯑꯩꯅ ꯅꯝꯐꯨ ꯁꯥꯐꯨꯗ ꯊꯕꯛ ꯇꯧꯔꯒ ꯅꯝꯗꯅ ꯀꯣꯏꯕꯤꯔꯒ ꯅꯛꯅ ꯃꯇꯝꯗꯨꯗ ꯑꯩꯕꯨ ꯎꯕꯗ ꯀꯤꯖꯕꯗꯣ ꯑꯩ ꯎꯕꯗ ꯀꯞꯇꯦꯗ ꯈꯥꯛꯄꯅꯤ ꯅꯪꯁꯦ ꯃꯇꯝꯗꯨꯗꯗꯤ ꯌꯥꯝ ꯉꯥꯎꯁꯤꯟꯅꯕ ꯌꯥꯝ ꯃꯊꯣꯡ ꯆꯥꯗꯕ ꯃꯤꯒ ꯃꯥꯜꯂꯨꯔꯦ ꯑꯩꯁꯨ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯁꯨꯝ ꯂꯣꯏꯅꯔꯛꯄꯗꯒꯤ ꯇꯥꯄꯥꯔꯤꯁꯦ ꯀꯔꯝꯕ ꯃꯤꯁꯛꯅꯣ ꯍꯥꯏꯕ ꯈꯪꯂꯛꯏ ꯑꯩꯈꯣꯏ ꯑꯅꯤꯅ ꯃꯔꯤ ꯂꯩꯅꯔꯛꯏꯁꯦ ꯆꯍꯤ ꯐꯥꯔꯛꯀꯗꯧꯔꯤꯅꯦꯀꯣ ꯐꯥꯔꯛꯀꯗꯧꯔꯦ ꯈꯪꯍꯧꯗꯦ ꯃꯇꯝꯁꯦ ꯑꯁꯨꯝꯅ ꯄꯥꯔꯤ ꯑꯃꯗꯤ ꯊꯣꯏꯕꯤ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯔꯕ ꯇꯨꯡꯗ ꯃꯌꯨꯝꯗ ꯍꯟꯅꯈꯤꯔꯝꯃꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯁꯅꯥ ꯆꯥꯛ ꯊꯣꯡꯂꯤ ꯊꯣꯏꯕꯤ ꯃꯆꯦꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯍꯤꯟꯖꯥꯡ ꯑꯗꯨ ꯁꯦꯝꯕꯤꯔꯤ ꯅꯈꯣꯏ ꯑꯅꯤꯕꯨ ꯀꯔꯤ ꯍꯤꯟꯖꯥꯡ ꯊꯣꯡꯂꯒꯦ ꯁꯅꯥꯅ ꯏꯔꯣꯟꯖꯜꯂꯦ ꯏꯃꯥ ꯐꯔꯦ ꯑꯗꯣ ꯃꯣꯔꯣꯛꯇꯣ ꯌꯥꯝ ꯊꯥꯛꯀꯅꯨꯀꯣ ꯏꯃꯥꯅꯦ ꯅꯣꯏꯅ ꯊꯣꯡꯕ ꯍꯤꯟꯖꯥꯡꯁꯦ ꯃꯣꯔꯣꯛ ꯁꯥꯃꯟꯗꯅ ꯆꯥꯕ ꯉꯝꯗꯦ ꯑꯩꯈꯣꯏꯗꯤ ꯃꯣꯔꯣꯛ ꯁꯥꯗ꯭ꯔꯗꯤ ꯆꯥꯛ ꯍꯤꯟꯖꯥꯡꯁꯦ ꯍꯥꯎꯐꯝ ꯈꯪꯗꯦꯅꯦ ꯃꯣꯔꯣꯛꯄꯨ ꯁꯥꯔꯕ ꯑꯩꯈꯣꯏꯗꯤ ꯏꯍꯥꯎꯇ ꯍꯥꯎꯔꯦ ꯑꯗꯨꯝ ꯅꯠꯇ꯭ꯔꯅꯦ ꯊꯣꯏꯕꯤ ꯍꯣꯏ ꯃꯥꯅꯦ
ꯃꯣꯔꯣꯛ ꯌꯥꯝ ꯄꯥꯝꯕ꯭ꯔꯥ ꯍꯥꯏꯕꯨꯅꯦ ꯆꯈꯥꯎꯒ ꯁꯣꯛꯇꯅ ꯁꯤꯕ ꯇꯥꯔꯦ ꯅꯣꯏ ꯑꯅꯤ ꯃꯣꯔꯣꯛ ꯆꯥꯕꯗꯣ ꯈꯔ ꯍꯜꯂꯣꯅꯤ ꯅꯣꯏ ꯑꯅꯤꯁꯨ ꯃꯣꯔꯣꯛ ꯌꯥꯝ ꯆꯥꯕꯗꯣ ꯐꯄꯣꯟꯇꯦꯅꯦ ꯅꯣꯏꯕꯣ ꯊꯣꯏꯕꯤ ꯉꯁꯥꯏ ꯏꯃꯥꯅ ꯂꯩꯔꯛꯄ ꯈꯥꯃꯦꯟꯗꯣ ꯀꯥꯡꯉꯧ ꯈꯔ ꯉꯧꯁꯤ ꯏꯔꯣꯝꯕ ꯈꯛ ꯆꯥꯕꯗꯣ ꯆꯥꯛ ꯆꯪꯂꯨ ꯀꯗꯥꯏ ꯈꯥꯃꯦꯟꯗꯣ ꯑꯩꯉꯣꯟꯗ ꯄꯤꯔꯛꯎ ꯏꯃꯥ ꯁꯦꯝꯕꯤꯔꯛꯂꯒꯦ ꯍꯣꯏ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯍꯦꯟꯖꯥꯡ ꯅꯥꯄꯤ ꯍꯥꯞꯄ ꯄꯣꯂꯥꯡ ꯑꯗꯨ ꯃꯃꯥꯗ ꯄꯤꯔꯛꯂꯝꯃꯤ ꯁꯅꯥ ꯆꯥꯛ ꯑꯗꯨ ꯊꯣꯡꯅ ꯍꯩꯃꯥ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ ꯉꯁꯥꯏ ꯁꯨꯃꯥꯡꯗ ꯃꯣꯔꯣꯛ ꯃꯈꯣꯛ ꯊꯦꯛꯂꯒ ꯐꯧꯔꯝꯕꯗꯣ ꯂꯧꯁꯤꯟꯍꯧꯗ꯭ꯔꯤ ꯑꯩ ꯂꯧꯁꯤꯟꯕꯤꯔꯛꯂꯒꯦ ꯏꯆꯦ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤ ꯐꯝꯂꯝꯕꯗꯒꯤ ꯊꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯕꯨ ꯃꯀꯣꯛ ꯑꯗꯨ ꯈꯪꯉꯥꯎ ꯉꯥꯎꯔꯛꯇꯨꯅ ꯃꯈꯨꯠ ꯑꯗꯨꯅ ꯃꯀꯣꯛ ꯑꯗꯨꯗ ꯀꯟꯅ ꯄꯥꯏꯁꯤꯜꯂꯒ ꯇꯞꯅ ꯐꯝꯊꯔꯛꯂꯝꯃꯤ ꯂꯩꯃ ꯑꯃꯗꯤ ꯁꯅꯥ ꯄꯥꯈꯠꯅ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯏꯆꯥ ꯀꯩꯗꯧꯔꯦ ꯊꯣꯏꯕꯤ ꯅꯪꯕꯨ ꯅꯪꯒꯤ ꯅꯀꯣꯛ ꯉꯥꯎꯕꯤꯗꯣ ꯑꯃꯨꯛ ꯍꯧꯔꯛꯑꯕꯣ ꯁꯦ ꯏꯆꯦ ꯏꯁꯤꯡ ꯊꯥꯕꯤꯔꯛꯀꯦꯁꯦ ꯑꯁꯤ ꯍꯥꯏꯅ ꯁꯅꯥ ꯏꯁꯤꯡ ꯈꯔ ꯂꯧꯗꯨꯅ ꯊꯣꯏꯕꯤꯒꯤ ꯂꯋꯥꯏꯗꯨꯗ ꯄꯣꯛ ꯊꯥꯕꯤ 이마기 ꯊꯣꯏꯕꯤ 이사부 खरा फरब्रो खजिक फरी इमा हंदक मरक्ति इसाना असुमना कोक खंगाव खंगाव ngawbi haurise toimankhre amaibara amaibira ama tanaduna amukta yengthoktrabadi yararoi yengdrabasi yanida ima mikup hana ngawba kok sunatabasibu ado ai morok phawi habado amukta lawsilukhige yare yare ima lawsiluraki nangi kadane pothajawraso haisana chaktu sasalloisilu इमागी थोइबिया चलो नंगी कादा पोथाजौरु चलो थोइबिसु होय हाइरमदुना मागी कादा चंगलक्लमी अदुबु खंगौदुना थोइबी अदो नही तारक्लमी कइनो हंदक मर एना कोक ngawba नही ताबा तोइना तौरिसिबो इमा खोइ इसे खोइना उरदि अमु पाखतनारनि तौरिसि असि हाइना थोइबी करिसु का हेना खंजनबा तौदा मागी फमुंग अदुदा हिपथादुना पोथारी अदुबु लैमा मादी मसा थोइबिना असुमना हेक तौबा असिदा यामना मिपाइजरमी असुमना मतमदि असुम हौकी नोंमा इथान थाजदना लैमगा अदुंगै लेसारिङैदा यामना लुना तिनजरम्बी चानाजबी मता मेमतोन अदु लैमा होइदा मसानपा पारिगा लाक्लमी मेमतोना युमसिबु कना कना लैगे युमसिबु मी लैब्रो कौरिबा अदु तारदुना लैमा मपानदा थौलक्लमी अदुबु इथा थाजदना अदुंगैगी चानाजबी मता मेमतोना मागी सुमांग लेप्तुना लेरंबा अदुदा हाइमा मेमतोल अस याम थाजदिए काखलो मंगोलदा फिदा सोमदा फमुसे असि हाइने फिदा थाई मेमतोल अमदि पारिसु मंगोल अदुदा काखलक्तुना फिदा अदुदा फमथै याम थाजदे हाइवाने आइदी मंगा चप मानरि तौरिसे नंगबु कदाइदे चटलुइनो सिदा सुम लाक्ब्राबा हो ऐसे नखोइ खुलगी अमाइबा तोलेंदो मागी बनाक्ता लायेंबा लाक्पने अदा नखोइ लेकाइ ओइरंबसिदने नंगा उनदबसु कुइरे मतंग चारिङै उनउरगे हाइदना हेक्ता संगलक्लबा थाइना नसा नुपीगी इपानदा लाअंबदुदगी अमुक हन्ना लाक्ट्रबनिना नखोइगी युमसि फावबा काउदना मिङोंदा हंगदना संगलक्लिबनी इथा थाजदना नंगना सुमांगदा लेप्तुना लेरंबदुदा पुंगा हेंगा उरि एदि अदो नंगना अमाइबा तोलेंगी नाक्ता लाक्पबु करि लायेंबा लाइनो नंगबु करि नारगे इसासे अहल ओइसिलक्पा असिदा मरि मतंगसे इतिंग तिंगी हगत हौदा थबक इंखांग सुब नोंबा ngamdre haidana osa tolenda layeng balakpanida onthokpanida nati nangbu hakjang sajalga amata tawdro ayu ayu anna hawalaga sajal khara tawu ado ibungo sibu kanano aigi isana pa pari duni haima sidi pakhang pharam ledana aidi masaka khangludri ni tawrisidi ado nasana pidi leitro leye leirabadi kokthoro udana hoi kokthoraki हाय इमागी सना इमागी थोइबी नोय अनिबु ताब्रो मपानदा अमुक्ता थोगलो ममाना कौरिबा अदु तारदुना सना अमदी थोइबी मपानदा थोलक्लमी थोइबी पारीना मखोइगी मंगोलदा फमदुना लेरंबा अदुदा इंगंगना पारीदा येंगलअमी पारी मासु थोइबीगी मयुम ओइदुना लेरंबा अदुदा ngakna थोइबीदा येंगलअमी सिना इसानुपी अहन्नी अदुगा सिना इसानुपी अतोंबीनी मेमतोन खंगले थोइबी असे लैमगी लोनाबिगी मसानी हाइबा अदुंगै महाक्सु ताखिबनी मागी मता ओइरिबी लैमगी मपुरोइबना लोना नुपी अमा थिरंबगी वारी अदो मेमतोना नोक्तुना इसा अनिमा लेसाबी फारम लेदना फारबनी हाय इमागी सना इमागी थोइबिया तु मासे नमाबोकनी आइगी मतम अमगी जानजबी इतानी अदुगने इबुंगोसिना नमाबोकी मसानुपानी ममिंगना पारी कौबनी नखोइदगी नपुंगसिना चही खरा हलमगनी अदुना इबुंगको लंबी लमखांगदा थेंगनबदा कौना ngangnanaba सखंग माइखंगनो सना पारीगी सिंगलेंबा नुपा थोप सबान
ꯂꯦꯝꯅ ꯅꯤꯡꯊꯤꯖꯕ ꯃꯥꯏꯊꯣꯡ ꯎꯔꯨꯕꯗ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯕ ꯐꯥꯎꯖꯔꯝꯃꯤ꯫ ꯁꯅꯥ ꯃꯃꯤꯠ ꯀꯨꯞꯇ ꯄꯥꯔꯤ ꯃꯥꯕꯨ ꯌꯦꯡꯖꯔꯤ꯫ ꯑꯗꯨꯕꯨ ꯄꯥꯔꯤ ꯑꯃꯗꯤ ꯊꯣꯏꯕꯤꯗꯤ ꯍꯥꯟꯅꯅ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯕ ꯑꯣꯏꯕꯅ ꯀꯅꯥ ꯈꯪꯍꯟꯗꯅ ꯑꯃꯅ ꯑꯃꯗ ꯂꯣꯟꯅ ꯍꯨꯔꯥꯟ ꯌꯦꯡꯅꯔꯤ꯫ ꯃꯃꯥ ꯑꯅꯤ ꯑꯗꯨꯗꯤ ꯃꯆꯥꯁꯤꯡꯒꯤ ꯃꯇꯧ ꯑꯗꯨ ꯎꯁꯤꯜꯂꯨꯕ ꯇꯧꯗ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯇꯧꯔꯤ꯫ ꯋꯥꯔꯤ ꯅꯨꯡꯉꯥꯏꯔꯤꯉꯩ ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯏ꯫ ꯍꯥꯏ ꯁꯅꯥ, ꯊꯣꯏꯕꯤ, ꯅꯣꯏ ꯑꯅꯤ ꯅꯕꯨꯡꯒ ꯅꯃꯥꯕꯣꯛꯀꯅ ꯆꯥꯅꯕ ꯀꯔꯤꯅꯣ ꯑꯆꯥ ꯑꯊꯛ ꯈꯤꯇ ꯁꯦꯝꯂꯨꯆꯣ꯫ ꯌꯥꯔꯦꯗ ꯑꯩꯅꯦ ꯀꯔꯤꯁꯨ ꯆꯥꯅꯤꯡꯗꯦ, ꯀꯔꯤꯃꯇ ꯁꯦꯝꯂꯨꯅꯨ, ꯏꯆꯥ ꯑꯅꯤ ꯋꯥꯅꯕꯅꯤ꯫ ꯌꯥꯔꯣꯏ ꯅꯣꯡ ꯐꯥꯗꯣ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯂꯥꯛꯊꯣꯛꯇꯅ ꯂꯥꯛꯂꯒ ꯀꯔꯤꯁꯨ ꯆꯥꯗꯅ ꯍꯟꯕ ꯌꯥꯔꯣꯏꯀꯣ꯫ ꯍꯥꯎꯕ ꯍꯥꯎꯇꯕ ꯀꯔꯤꯅꯣ ꯑꯔꯩꯕ ꯈꯔ ꯆꯥꯃꯤꯟꯅꯈꯤꯁꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯔꯥꯎ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯉꯥꯏꯍꯥꯛ ꯇꯧꯔꯕ ꯇꯨꯡꯗ ꯃꯦꯝꯇꯣꯜ ꯑꯃꯗꯤ ꯄꯥꯔꯤꯁꯨ ꯍꯟꯈꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯁꯅꯥ ꯇꯨꯝꯊꯕ ꯌꯥꯗꯅ꯫ ꯀꯔꯤꯅꯣ ꯉꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯛꯂꯤꯕ ꯏꯍꯨꯜ ꯑꯁꯤꯕꯣ? ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯏꯕꯨꯡ ꯄꯥꯔꯤꯕꯨ ꯑꯍꯥꯟꯕ ꯎꯖꯕꯗ ꯃꯉꯣꯟꯗꯒꯤ ꯃꯤꯠꯐꯝ ꯍꯣꯡꯕ ꯉꯝꯗ꯭ꯔꯤꯕ? ꯑꯩꯁꯦ ꯑꯄꯥꯝ ꯅꯨꯡꯁꯤꯒꯤ ꯋꯥꯈꯜꯒꯁꯦ ꯂꯩꯖꯔꯝꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯏꯕꯨꯡ ꯄꯥꯔꯤ ꯎꯔꯨꯕꯗꯒꯤ ꯈꯪꯍꯧꯗꯅ ꯅꯨꯡꯁꯤ ꯃꯁꯛ ꯈꯪꯂꯛꯄꯒꯨꯝ ꯇꯧꯔꯤ꯫ ꯑꯍꯤꯡꯁꯤꯗ ꯇꯨꯝꯒꯦꯗꯤ ꯍꯥꯏꯗ꯭ꯔꯗꯨꯅ ꯀꯔꯤ ꯃꯣꯟꯗ꯭ꯔꯪꯅꯣ ꯁꯥꯟꯅꯔꯒ ꯂꯩꯗꯨꯕꯣ ꯏꯆꯦ? ꯍꯩꯃꯥ, ꯊꯣꯏꯕꯤ, ꯅꯪ ꯇꯨꯝꯗ꯭ꯔꯤꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ? ꯇꯨꯝꯖꯗ꯭ꯔꯤ꯫ ꯉꯁꯥꯏꯗꯒꯤ ꯏꯆꯦꯅ ꯃꯣꯟꯗ ꯀꯣꯜꯂꯒ ꯌꯦꯠꯇ ꯑꯃꯨꯛ ꯑꯣꯟ, ꯑꯣꯏꯗ ꯑꯃꯨꯛ ꯑꯣꯟ, ꯅꯃꯥꯏ ꯈꯨꯝꯖꯤꯜꯂꯒ ꯑꯃꯨꯛ ꯅꯣꯛ ꯇꯧꯕꯗꯣ ꯌꯦꯡꯂꯒ ꯂꯩꯕꯗ ꯇꯨꯝꯕꯒ ꯀꯥꯎꯋꯦ꯫ ꯑꯗꯣ ꯀꯔꯤ ꯋꯥꯈꯜ ꯈꯜꯂꯤꯅꯣꯕ? ꯃꯣꯟꯒ ꯅꯣꯛꯂꯗꯅ ꯌꯥꯝ ꯍꯔꯥꯎꯔꯤꯗꯨꯕꯨ? ꯉꯁꯥꯏꯗꯒꯤ ꯃꯥꯒꯤ ꯃꯇꯧ ꯄꯨꯝꯕ ꯊꯣꯏꯕꯤꯅ ꯎꯔꯝꯕ ꯑꯗꯨꯗ ꯁꯅꯥ ꯏꯀꯥꯏꯔꯞ ꯇꯧꯅ, ꯑꯁ ꯀꯩꯁꯨꯝ ꯈꯟꯗꯦ, ꯁꯨꯝ ꯇꯨꯝꯕ ꯌꯥꯗꯕꯒꯤ ꯇꯨꯝꯕ ꯊꯦꯝꯕꯅꯤ꯫ ꯃꯇꯝꯁꯤ ꯊꯦꯡꯂꯦ, ꯇꯨꯝꯊꯣꯛꯅꯕ ꯇꯧꯔꯣ ꯅꯪꯁꯨ, ꯏꯆꯦꯁꯨ ꯇꯨꯝꯂꯒꯦ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯑꯁꯤꯁꯨ ꯍꯧꯈꯤꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯩꯃꯒꯤ ꯃꯇꯥ ꯃꯦꯝꯇꯣꯟ ꯑꯗꯨ ꯂꯩꯃ ꯍꯣꯏꯗ ꯑꯆꯥ ꯑꯊꯛ ꯃꯌꯥꯝ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ꯫ ꯃꯦꯝꯇꯣꯟ ꯑꯃꯗꯤ ꯂꯩꯃ ꯐꯝꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯂꯩꯃ, ꯑꯩꯗꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯤ ꯑꯍꯜ ꯁꯅꯥꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯖꯈ꯭ꯔꯦ꯫ ꯃꯁꯛꯅ ꯃꯁꯛ ꯐꯖꯔꯤꯕ, ꯏꯪꯅ ꯃꯔꯣꯜ ꯑꯃ ꯇꯞꯂꯤꯕ꯫ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯏꯃꯧ ꯑꯣꯏꯖꯅꯤꯡꯈ꯭ꯔꯦꯗꯀꯣ꯫ ꯅꯍꯥꯟꯅꯦ ꯃꯥꯕꯨ ꯑꯩꯅ ꯑꯍꯥꯟꯕ ꯎꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯅ ꯑꯩꯒꯤ ꯏꯃꯧ ꯑꯣꯏꯅꯤꯡꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯉꯁꯤꯁꯦ ꯅꯉꯣꯟꯗ ꯅꯆꯥ ꯁꯅꯥꯁꯦ ꯏꯃꯧ ꯑꯣꯏꯅ ꯄꯤꯅꯕꯤꯔꯣ ꯍꯥꯏꯗꯅ ꯑꯩ ꯍꯦꯛꯇ ꯂꯥꯛꯂꯕꯅꯤ꯫ ꯏꯆꯥ ꯁꯅꯥꯁꯦ ꯏꯃꯧ ꯑꯣꯏꯖꯔꯒꯦꯕ ꯂꯩꯃ꯫ ꯑꯗꯨꯗꯤ ꯌꯥꯝ ꯐꯕ ꯋꯥꯐꯝꯅꯤ ꯀꯩꯅꯣ꯫ ꯅꯪꯅ ꯏꯆꯥꯅꯨꯄꯤꯕꯨ ꯅꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯍꯥꯏꯔꯒꯕꯨ ꯀꯔꯤꯒꯤ ꯑꯩꯅ ꯌꯥꯔꯣꯏꯗꯧꯔꯤꯕꯅꯣ? ꯏꯕꯥꯅꯤꯒꯤ ꯃꯔꯨꯞ ꯃꯄꯥꯡ ꯑꯣꯏꯕꯒꯤ ꯃꯔꯤꯁꯦ ꯉꯥꯏꯁꯦꯟ ꯑꯣꯏꯕꯒꯤ ꯃꯔꯤ ꯊꯣꯛ ꯍꯦꯛ ꯑꯣꯟꯊꯣꯛꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ꯫ ꯑꯩꯒꯤ ꯏꯆꯥꯅ ꯅꯪꯒꯤ ꯌꯨꯝꯗ ꯃꯧ ꯑꯣꯏꯕ ꯐꯪꯖꯕꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯔꯥꯏꯕꯛ ꯐꯕꯅꯤ꯫ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦꯗꯀꯣ ꯂꯩꯃ, ꯅꯪꯅ ꯍꯔꯥꯎ ꯑꯩꯅ ꯍꯧꯗꯣꯛꯂꯨꯕ ꯋꯥꯐꯝ ꯌꯥꯕꯤꯔꯛꯄꯁꯦ꯫ ꯑꯩ ꯉꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯅꯨꯃꯤꯠ ꯂꯩꯇ꯭ꯔꯦꯍꯦ ꯂꯩꯃ꯫ ꯑꯗꯨꯗꯤꯅꯦ, ꯆꯠꯅꯕꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯐꯕ ꯅꯨꯃꯤꯠ ꯑꯃ ꯌꯦꯡꯂꯒ ꯏꯆꯥ ꯑꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯦ ꯂꯦꯞꯂꯁꯤ꯫ ꯑꯩꯗꯤ ꯌꯥꯔꯤꯈꯩ ꯊꯨꯖꯤꯟꯕ ꯄꯥꯝꯃꯤ꯫ ꯑꯊꯨꯕꯗ ꯂꯨꯍꯣꯡꯅꯕ ꯇꯧꯁꯤ꯫ ꯀꯨꯏꯊꯗꯅ ꯀꯔꯤꯕꯨ ꯀꯥꯟꯅꯅꯤ? ꯏꯃꯧꯁꯦ ꯏꯅꯥꯛꯇ ꯌꯥꯝ ꯊꯨꯅ ꯂꯩꯍꯟꯅꯤꯡꯂꯦ꯫ ꯍꯣꯏ, ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯇꯧꯁꯤ ꯃꯦꯝꯇꯣꯟ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯦꯝꯇꯣꯟꯅ ꯍꯧꯗꯣꯛꯂꯝꯕ ꯋꯥꯐꯝ ꯑꯗꯨ ꯂꯩꯃꯅ ꯃꯆꯥꯅꯨꯄꯤ ꯁꯅꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯁꯅꯥ ꯃꯥꯗꯤ ꯏꯔꯨ ꯂꯨꯅꯤꯡꯕꯒ ꯊꯣꯡꯒ꯭ꯔꯥꯅ ꯇꯦꯛꯄꯒ ꯃꯄꯥ ꯆꯥꯕ ꯍꯥꯏꯗꯣꯛꯂꯔꯦ꯫ ꯄꯥꯔꯤꯕꯨ ꯍꯥꯟꯅꯗꯒꯤ ꯄꯥꯝꯖ ꯂꯩꯔꯝꯕꯒ ꯄꯥꯔꯤꯒ ꯃꯥꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯥꯏꯔꯛꯄ ꯑꯁꯤꯗ ꯃꯍꯥꯛꯇꯤ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯊꯣꯏꯕꯤ ꯃꯥꯗꯤ ꯃꯃꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯀꯔꯝꯅꯁꯨ ꯃꯍꯥꯛ ꯅꯨꯡꯉꯥꯏꯒꯅꯤ? ꯃꯍꯥꯛꯀ ꯊꯃꯣꯏ ꯃꯁꯛ ꯈꯪꯅꯗꯨꯅ ꯃꯇꯝ ꯀꯨꯏꯅ ꯁꯥꯡꯅꯗꯒꯤ ꯅꯨꯡꯁꯤꯅꯗꯨꯅ ꯂꯥꯛꯂꯤꯕ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯆꯥꯟꯅꯖꯕ ꯅꯨꯡꯁꯤꯖꯕ ꯑꯗꯨꯒ ꯃꯥꯒꯤ ꯃꯆꯦꯒ ꯂꯨꯍꯣꯡꯂꯅꯤ ꯍꯥꯏꯔꯕꯗ ꯊꯣꯏꯕꯤ ꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯃꯆꯤꯟ ꯃꯅꯥꯎ ꯑꯅꯤ ꯑꯗꯨ ꯐꯃꯨꯡ ꯑꯗꯨꯗ ꯍꯤꯞꯇꯨꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯊꯣꯏꯕꯤ, ꯑꯩꯗꯤ ꯃꯥꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯑꯗꯨꯃꯛ ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯥꯠꯆꯈ꯭ꯔꯕꯅꯤ꯫ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯂꯝꯗꯕꯤ ꯑꯩꯁꯦ ꯃꯍꯥꯛꯕꯨ ꯎꯔꯨꯕꯗꯒꯤ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯃꯁꯛ ꯈꯪꯂꯛꯈꯤꯕꯅꯤ꯫ ꯑꯁ ꯈꯪꯗ꯭ꯔꯦꯗ, ꯉꯁꯤꯗꯤ ꯑꯩꯒꯤ ꯋꯥꯈꯜꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏ꯫ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕ ꯅꯨꯡꯁꯤꯖꯕ ꯃꯥꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯍꯧꯗꯣꯔꯛꯄꯁꯦ ꯑꯩꯗꯤ ꯃꯪꯒ ꯆꯞ ꯃꯥꯟꯅꯔꯤ꯫ ꯌꯥꯝꯅ ꯍꯔꯥꯎꯕꯁꯨ ꯐꯥꯎꯏ꯫ ꯊꯣꯏꯕꯤ ꯃꯆꯦꯒꯤ ꯍꯔꯥꯎꯖꯕ ꯅꯨꯡꯉꯥꯏꯖꯕ ꯑꯗꯨ ꯎꯕꯗ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯃꯃꯣꯟ ꯅꯣꯛꯄ ꯃꯥꯏꯊꯣꯡꯅ ꯂꯩꯇꯦꯡꯗꯨꯅ, ꯁꯤꯗꯒꯤꯗꯤ ꯑꯩꯒꯤ ꯏꯆꯦ ꯅꯨꯡꯁꯤꯕꯤ ꯅꯪꯁꯦ ꯂꯥꯏꯕꯛ ꯐꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯔꯒꯗꯕꯅꯤ꯫ ꯏꯆꯦꯅ ꯄꯥꯝꯖꯕ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯔꯨꯔꯗꯕꯅꯤ꯫ ꯏꯆꯦꯗꯤ ꯃꯥꯂꯦꯝꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯐꯕꯤꯅꯤ꯫
ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯑꯗꯨ ꯇꯞꯅ ꯁꯤꯟꯊꯔꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ, ꯀꯩꯗꯧꯔꯒꯦ? ꯅꯪꯕꯨ ꯀꯞꯂꯤꯔꯣ ꯑꯃꯨꯛ? ꯉꯁꯤꯗꯤ ꯏꯆꯦ, ꯑꯩ ꯄꯨꯛꯅꯤꯡ ꯌꯥꯝ ꯅꯨꯡꯁꯤ꯫ ꯏꯆꯦꯒ ꯂꯥꯞꯅꯔꯅꯤ ꯈꯟꯕꯗ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗ꯭ꯔꯦ꯫ ꯑꯉꯥꯎꯕꯤꯁꯤꯗꯤ ꯑꯗꯨꯒꯤꯕꯨ ꯀꯞꯄ ꯍꯧꯅꯕ꯭ꯔꯣ? ꯅꯤꯡꯉꯣꯜ ꯃꯄꯣꯛꯇ ꯄꯣꯛꯂꯨꯕ ꯑꯣꯏꯕꯅ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯏꯆꯤꯜ ꯏꯅꯥꯎ ꯀꯥꯏꯅꯕ ꯍꯥꯏꯁꯦ ꯃꯁꯥꯅ ꯇꯥꯕꯅꯤ꯫ ꯁꯤꯒꯤꯗꯃꯛꯇꯕꯨ ꯅꯪꯅ ꯀꯞꯂꯤꯗꯨ ꯀꯔꯤꯒꯤꯅꯣ? ꯁꯦ, ꯀꯞꯀꯅꯨꯁꯦ꯫ ꯏꯆꯦ ꯅꯪꯅ ꯀꯞꯄꯗꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦꯕ꯫ ꯅꯪꯅ ꯁꯨꯝ ꯀꯞꯂꯗꯤ ꯏꯆꯦꯁꯨ ꯀꯞꯅꯤꯡꯂꯛꯑꯦꯕ꯫ ꯑꯁꯤ ꯍꯥꯏꯅ ꯃꯅꯥꯎꯅꯨꯄꯤꯒꯤ ꯃꯄꯤ ꯑꯗꯨ ꯇꯩꯊꯣꯛꯄꯤꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯊꯣꯏꯕꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯆꯦꯒꯤ ꯊꯃꯣꯏ ꯀꯥꯏꯗꯅꯕ, ꯃꯆꯦꯒꯤ ꯅꯤꯡꯖꯕ ꯄꯨꯝꯕ ꯊꯨꯡꯖꯅꯕ ꯍꯥꯏꯅ ꯊꯣꯏꯕꯤ ꯄꯥꯔꯤꯗꯒꯤ ꯂꯥꯞꯊꯣꯛꯂꯒꯦ ꯍꯥꯏꯅ ꯈꯜꯂꯝꯃꯤ꯫ ꯁꯣꯝꯗ ꯄꯥꯔꯤꯁꯨ ꯃꯃꯥꯅ ꯃꯥ ꯑꯃꯗꯤ ꯁꯅꯥꯕꯨ ꯂꯨꯍꯣꯡꯅꯕ ꯁꯤꯜꯂꯤꯕ ꯑꯗꯨ ꯈꯪꯂꯛꯂꯝꯃꯤ꯫ ꯄꯥꯔꯤ ꯃꯃꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯤ: ꯏꯃꯥꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯗꯣ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯄ ꯏꯀꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝꯗꯣ ꯌꯥꯝ ꯊꯨꯅ ꯍꯥꯏꯗꯣꯛꯈꯣ꯫ ꯀꯩꯗꯧꯕꯒꯤ ꯅꯪꯗꯤ ꯂꯨꯍꯣꯡꯕꯁꯤ ꯌꯥꯔꯣꯏꯗꯧꯔꯤꯕ? ꯑꯩꯅ ꯁꯤꯜꯂꯤꯕꯁꯦ ꯅꯪꯒꯤ ꯐꯅꯕꯅꯤꯅꯦ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ꯫ ꯌꯨꯝ ꯑꯁꯤꯗ ꯃꯧꯒꯤ ꯗꯔꯀꯥꯔ ꯌꯥꯝ ꯇꯥꯔꯦ ꯍꯥꯏꯕ ꯅꯪꯁꯨ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯑꯁꯣꯟꯕꯤ ꯅꯃꯥ ꯑꯩꯕꯨ ꯀꯌꯥꯝ ꯀꯨꯏꯅ ꯅꯪ ꯎꯀꯥꯏ ꯇꯛꯈꯤꯒꯦ ꯍꯥꯏꯔꯤꯕꯅꯣ? ꯀꯥꯟꯅꯗꯦ, ꯋꯥ ꯌꯥꯝꯅ ꯉꯥꯡꯒꯅꯨ꯫ ꯑꯩꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯤꯗꯅꯦ ꯀꯣꯛ ꯌꯥꯎ꯫ ꯅꯪꯅ ꯌꯥꯔꯣꯏ ꯉꯝꯂꯣꯏ ꯍꯥꯏꯔꯒ ꯑꯩꯅ ꯇꯥꯒꯗꯕ ꯅꯠꯇꯦ꯫ ꯌꯥꯗꯕ ꯌꯥꯔꯣꯏ, ꯋꯥ ꯂꯣꯏꯔꯦꯀꯣ꯫ ꯑꯩ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯕꯅꯦ ꯏꯃꯥ꯫ ꯑꯩꯅꯦ ꯑꯗꯨꯗ ꯈꯪꯗꯦ꯫ ꯑꯩꯅ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯗꯤ ꯉꯝꯂꯔꯣꯏ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣꯕ ꯅꯪꯅ ꯂꯨꯍꯣꯡꯕꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯌꯥꯅꯤꯡꯗ꯭ꯔꯤꯕ ꯑꯁꯦ? ꯑꯩꯒꯤ ꯈꯪꯅꯖꯕꯤ ꯀꯅꯥ ꯑꯃ ꯂꯩ, ꯑꯗꯨꯅꯅꯦ ꯑꯩꯅ ꯏꯃꯥꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯦ ꯌꯥꯕ ꯉꯝꯂꯣꯏ ꯍꯥꯏꯔꯤꯕꯁꯦ꯫ ꯀꯔꯤꯑꯕ? ꯅꯪꯒꯤ ꯈꯪꯅꯖꯕꯤ ꯂꯩꯌꯦꯕ? ꯑꯗꯨꯗꯤ ꯅꯍꯥꯟꯅ ꯂꯩ ꯍꯥꯏꯕꯗꯤ ꯀꯩꯗꯧꯕ? ꯑꯩꯅ ꯅꯪꯒꯤ ꯈꯪꯅꯖꯕꯤ ꯂꯩꯔꯕꯗꯤ ꯏꯃꯧ ꯑꯣꯏꯅ ꯄꯨꯁꯤꯜꯂꯛꯑꯣ ꯍꯥꯏꯅ ꯀꯌꯥꯔꯛ ꯍꯟꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯍꯥꯏꯈ꯭ꯔꯕ ꯅꯠꯇ꯭ꯔꯣ? ꯃꯇꯝꯗꯨꯗꯅ ꯍꯣꯏ ꯃꯥꯏ ꯍꯥꯏꯗ ꯇꯨꯃꯤꯟꯅ ꯂꯩꯔꯒ ꯍꯧꯖꯤꯛꯇꯗ ꯑꯩꯅ ꯃꯤꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜꯗꯨ ꯏꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯍꯧꯗꯣꯛꯂꯨꯔꯀꯥꯟꯁꯤꯗ ꯑꯩꯒꯤ ꯈꯪꯅꯖꯕꯤ ꯂꯩ ꯀꯥꯏꯗꯅ ꯍꯥꯏ꯫ ꯍꯧꯖꯤꯛꯇꯤꯅꯦ ꯃꯗꯨꯒꯤ ꯃꯇꯝ ꯍꯦꯟꯈ꯭ꯔꯦ꯫ ꯅꯪꯒꯤ ꯈꯪꯅꯖꯕꯤ ꯂꯩꯔꯕꯁꯨ ꯀꯩꯁꯨꯝ ꯀꯥꯟꯅꯔꯔꯣꯏ꯫ ꯑꯩꯗꯤ ꯉꯥꯡꯊꯣꯛꯈꯤꯕ ꯋꯥ ꯉꯥꯛꯇꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕ ꯑꯁꯤꯗ ꯃꯔꯩ ꯃꯔꯥ ꯌꯥꯝ ꯇꯧꯔꯛꯀꯅꯨ꯫ ꯑꯩꯕꯨ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯅꯕ ꯁꯤꯜꯂꯛꯀꯅꯨꯀꯣ꯫ ꯑꯁꯤ ꯍꯥꯏꯅ ꯃꯃꯥ ꯃꯆꯥ ꯑꯗꯨ ꯃꯔꯩ ꯇꯧꯅꯗꯨꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯊꯣꯏꯕꯤ ꯃꯥꯅ ꯄꯥꯔꯤꯗꯒꯤ ꯂꯥꯞꯊꯣꯛꯂꯒꯦ ꯈꯟꯅ ꯂꯥꯞꯊꯣꯛꯈ꯭ꯔꯕꯗ ꯄꯥꯔꯤꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯎꯅꯁꯤ ꯍꯥꯏꯅ ꯄꯥꯎ ꯆꯦꯔꯛꯂꯕꯁꯨ ꯊꯣꯏꯕꯤ ꯃꯥꯅ ꯄꯥꯔꯤꯕꯨ ꯎꯅꯕ ꯁꯨꯡꯊꯣꯛ ꯊꯣꯛꯂꯝꯗꯦ꯫ ꯄꯥꯔꯤ ꯊꯣꯏꯕꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯇꯧ ꯑꯁꯤꯗ ꯌꯥꯝꯅ ꯋꯥꯈꯜ ꯋꯥꯖꯔꯝꯃꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯁꯅꯥꯃꯥꯗꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯄꯣꯠ ꯃꯆꯩ ꯂꯥꯡꯁꯤꯟꯗꯨꯅ ꯊꯋꯥꯏꯅ ꯈꯣꯏꯗꯥꯖꯕ ꯅꯨꯡꯁꯤꯕ ꯃꯥꯒꯤ ꯃꯀꯥꯗ ꯄꯨꯟꯁꯤ ꯆꯨꯞꯄ ꯂꯩꯔꯨꯔꯅꯤ ꯈꯟꯅ ꯅꯨꯡꯉꯥꯏꯕ ꯏꯄꯥꯛ ꯑꯃꯗ ꯇꯥꯎꯔꯤ꯫ ꯑꯗꯨꯒ ꯊꯣꯏꯕꯤ ꯃꯥꯗꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯒ ꯊꯃꯣꯏ ꯀꯥꯏꯕꯒꯅ ꯃꯥꯒꯤ ꯍꯦꯛ ꯀꯣꯛ ꯉꯥꯎꯔꯒ ꯅꯥꯍꯤ ꯇꯥꯕꯤ ꯑꯗꯨ ꯇꯣꯏꯅ ꯇꯣꯏꯅ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯃꯥꯒꯤ ꯃꯁꯥꯗ ꯅꯥꯔꯤꯕ ꯑꯗꯣ ꯃꯃꯥ ꯑꯃꯗꯤ ꯃꯆꯦꯗ ꯍꯥꯏꯗꯣꯛꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯄꯥꯔꯤꯇꯣꯟꯅ ꯊꯣꯏꯕꯤꯒꯤ ꯃꯇꯥ ꯈꯝꯕꯤꯕꯨ ꯊꯥꯔꯛꯇꯨꯅ ꯊꯣꯏꯕꯤꯕꯨ ꯎꯅꯁꯤ ꯍꯥꯏꯅ ꯄꯥꯎ ꯆꯦꯜꯂꯛꯂꯝꯃꯤ꯫ ꯏꯇꯥ, ꯅꯪ ꯑꯃꯨꯛꯇꯪꯗꯤ ꯊꯣꯛꯂꯒ ꯇꯥ ꯄꯥꯔꯤꯒ ꯎꯅꯕꯤꯔꯨꯆꯣ꯫ ꯇꯥ ꯄꯥꯔꯤꯗꯣ ꯅꯈꯣꯏ ꯑꯅꯤ ꯍꯦꯛ ꯎꯅꯐꯝ ꯄꯥꯠ ꯃꯄꯥꯟ ꯂꯝꯗꯨꯗ ꯅꯪꯕꯨ ꯉꯥꯏꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯥꯒꯤ ꯃꯇꯧꯗꯣ ꯑꯩ ꯇꯁꯦꯡꯅ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦꯕ꯫ ꯅꯪ ꯑꯃꯨꯛꯇꯪꯗꯤꯅꯦ ꯃꯥꯒ ꯎꯅꯕꯤꯔꯨꯆꯣ ꯏꯇꯥ꯫ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯇꯥ ꯄꯥꯔꯤꯒ ꯎꯅꯕꯤꯗ꯭ꯔꯗꯤ ꯇꯥ ꯄꯥꯔꯤꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯈ꯭ꯔꯔꯣꯏ꯫ ꯊꯣꯏꯕꯤ ꯃꯥꯁꯨ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯕ ꯀꯧꯕꯅ ꯑꯁꯨꯝꯅ ꯇꯣꯏꯅ ꯇꯣꯏꯅ ꯄꯥꯔꯤꯅ ꯂꯥꯛꯇꯨꯅ ꯃꯥꯕꯨ ꯎꯅꯁꯤ ꯍꯥꯏꯔꯕꯗ ꯃꯍꯥꯛ ꯊꯃꯣꯏ ꯀꯟꯕꯤ ꯁꯥꯗꯨꯅ ꯂꯩꯕ ꯉꯝꯗ꯭ꯔꯗꯨꯅ ꯄꯥꯔꯤꯕꯨ ꯎꯅꯕ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯊꯣꯏꯕꯤ ꯄꯥꯔꯤꯒ ꯃꯈꯣꯏ ꯑꯅꯤ ꯍꯦꯛ ꯎꯅꯐꯝ ꯑꯣꯏꯔꯤꯕ ꯄꯥꯠ ꯃꯄꯥꯟ ꯑꯗꯨꯗ ꯎꯅꯔꯤ꯫ ꯊꯣꯏꯕꯤ, ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗꯒꯤ ꯂꯥꯞꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯕ? ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯅ ꯅꯨꯡꯉꯥꯏꯔꯝꯅꯤ ꯈꯟꯕ꯭ꯔꯣ? ꯅꯪ ꯑꯗꯨꯅ ꯇꯧꯒꯅꯨ꯫ ꯅꯪꯅ ꯑꯗꯨꯅ ꯇꯧꯕꯗꯣ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯄꯨꯕ ꯉꯝꯗꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯑꯍꯜꯁꯤꯡꯗ ꯈꯪꯍꯟꯁꯤ꯫ ꯇꯥ ꯄꯥꯔꯤ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯑꯩ ꯀꯅꯥꯗꯁꯨ ꯈꯪꯍꯟꯕ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯄꯟꯊꯨꯡꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯆꯦꯒꯤ ꯊꯃꯣꯏ ꯀꯥꯏꯍꯟꯕ, ꯑꯩꯒꯤ ꯏꯃꯥꯕꯨ ꯃꯤꯌꯥꯝꯃꯥꯡꯗ ꯆꯣꯞꯍꯟꯕ ꯑꯩ ꯄꯥꯝꯗꯦ꯫ ꯑꯗꯨꯅ ꯏꯃꯨꯡ ꯑꯅꯤꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕ ꯑꯁꯤꯗ ꯇꯥ ꯄꯥꯔꯤꯅ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯌꯨ꯫ ꯑꯩ ꯃꯗꯨ ꯉꯝꯂꯣꯏ ꯊꯣꯏꯕꯤ꯫ ꯑꯩ ꯅꯪ ꯅꯠꯇꯕ ꯀꯅꯥ ꯑꯃꯒ ꯄꯨꯟꯁꯤꯗ ꯄꯨꯟꯁꯤ ꯑꯃ ꯉꯝꯂꯣꯏ꯫ ꯑꯩꯅ ꯑꯩꯒꯤ ꯈꯪꯅꯖꯕꯤ ꯀꯅꯥ ꯑꯃ ꯂꯩ ꯍꯥꯏꯅ ꯏꯃꯥꯗ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯅꯗꯤ ꯍꯥꯏꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯏꯃꯥꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥꯐꯝ ꯑꯁꯤ ꯇꯣꯛꯇꯕ ꯇꯥꯔꯕꯗꯤ ꯑꯩꯅ ꯅꯪꯕꯨ ꯑꯩꯒꯤ ꯈꯪꯅꯖꯕꯤ ꯃꯍꯥꯛ ꯑꯗꯨꯅꯤ ꯍꯥꯏꯅ ꯃꯁꯛ ꯇꯥꯛꯀꯅꯤ꯫ ꯑꯩ ꯅꯪꯒꯗꯤ ꯀꯥꯏꯅꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯊꯣꯏꯕꯤ꯫ ꯑꯩ ꯅꯪꯒꯤꯗꯃꯛ ꯈꯣꯡꯐꯝ ꯆꯦꯠꯅ ꯂꯦꯞꯀꯅꯤ꯫ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯇꯥ ꯄꯥꯔꯤ꯫ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯒꯤ ꯏꯆꯦꯒꯤ ꯊꯃꯣꯏ ꯀꯥꯏꯍꯟꯕ ꯑꯩ ꯄꯥꯝꯗꯦ꯫
ꯑꯩꯒꯤ ꯏꯆꯦꯅꯁꯨ ꯊꯥ ꯄꯥꯔꯤꯕꯨ ꯌꯥꯝ ꯅꯨꯡꯁꯤꯖꯕꯅꯤ ꯑꯩꯒꯤ ꯏꯆꯦꯕꯨ ꯊꯥ ꯄꯥꯔꯤꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕꯤꯌꯨ ꯂꯨꯍꯣꯡꯕ ꯀꯥꯏꯕꯒꯤ ꯋꯥꯗꯨꯗꯤ ꯍꯥꯏꯕꯤꯒꯅꯨ ꯀꯔꯤꯒꯤꯅꯣ ꯅꯪ ꯑꯩꯒꯤ ꯃꯔꯤꯁꯤꯗꯒꯤ ꯅꯪꯒꯤ ꯅꯆꯦꯗꯨꯅ ꯍꯦꯟꯅ ꯂꯨꯅ ꯂꯧꯔꯤꯕ ꯑꯍꯜꯁꯤꯡꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯪ ꯑꯩꯒꯤ ꯊꯃꯣꯏꯗꯤ ꯀꯌꯥꯝ ꯀꯥꯏꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯑꯩꯅ ꯅꯪꯕꯨ ꯅꯥꯊꯩꯔꯒ ꯀꯔꯝꯅ ꯂꯝꯂꯥꯟꯕꯤ ꯑꯃꯒ ꯄꯨꯟꯁꯤ ꯂꯤꯄꯨꯟ ꯁꯦꯝꯃꯨ ꯍꯥꯏꯕꯅꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯅꯪ ꯈꯛꯇꯅꯤ ꯑꯩ ꯅꯪ ꯅꯠꯇꯅ ꯀꯅꯥꯁꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ ꯊꯣꯏꯕꯤ ꯍꯧꯖꯤꯛꯁꯨ ꯃꯇꯝ ꯂꯩꯔꯤ ꯑꯩ ꯏꯃꯥꯗ ꯅꯪꯕꯨ ꯅꯨꯡꯁꯤ ꯅꯪꯒ ꯑꯩꯒ ꯃꯔꯤ ꯂꯩꯅꯔꯛꯄ ꯀꯨꯏꯔꯦ ꯑꯗꯨꯅ ꯑꯩ ꯑꯃꯗꯤ ꯁꯅꯥꯒꯤ ꯂꯨꯍꯣꯡꯕꯁꯦ ꯌꯥꯝ ꯊꯨꯅ ꯍꯥꯏꯗꯣꯛꯎ ꯍꯥꯏꯅ ꯍꯥꯏꯒꯅꯤ ꯊꯥ ꯄꯥꯔꯤ ꯑꯩ ꯈꯨꯠꯂꯣꯟꯅꯗꯨꯅ ꯍꯥꯏꯖꯔꯤ ꯃꯗꯨꯗꯗꯤ ꯇꯧꯕꯤꯒꯅꯨ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯨꯍꯣꯡꯕ ꯑꯁꯦ ꯀꯥꯏꯍꯟꯕꯤꯒꯅꯨ ꯊꯥ ꯄꯥꯔꯤꯅ ꯑꯩꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯕꯗꯤ ꯑꯩꯅ ꯍꯥꯏꯕꯁꯤ ꯌꯥꯕꯤꯌꯨ ꯑꯍꯜꯁꯤꯡꯅ ꯁꯤꯜꯂꯤꯕ ꯂꯨꯍꯣꯡꯕꯁꯤꯗ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯕꯤꯌꯨ ꯊꯣꯏꯕꯤ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯩꯉꯣꯟꯗ ꯂꯨꯍꯣꯡꯉꯣꯅ ꯍꯥꯏꯔꯤꯁꯦ ꯍꯥ ꯑꯩꯅ ꯑꯗꯨꯝꯅ ꯇꯧꯔꯒ ꯅꯪ ꯍꯔꯥꯎꯅ ꯂꯩꯕ ꯉꯝꯂꯗ꯭ꯔꯣ ꯉꯝꯂꯅꯤ ꯑꯩꯒꯤ ꯏꯆꯦꯒꯤ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕꯗꯨꯅ ꯑꯩꯒꯤꯗꯤ ꯄꯨꯝꯅꯃꯛꯅꯤ ꯑꯗꯨꯅ ꯊꯥ ꯄꯥꯔꯤ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯞꯅꯔꯁꯤ ꯑꯩ ꯊꯥ ꯄꯥꯔꯤꯒ ꯃꯈꯥ ꯇꯥꯅ ꯃꯔꯤ ꯂꯩꯅꯕ ꯄꯥꯝꯗ꯭ꯔꯦ ꯏꯕꯥꯅꯤꯒꯤ ꯅꯨꯡꯁꯤꯕꯁꯦ ꯑꯀꯥꯎꯕꯒꯤ ꯂꯩꯔꯣꯟꯅꯨꯡꯗ ꯆꯜꯍꯟꯈ꯭ꯔꯁꯤ ꯅꯪꯒꯤ ꯅꯆꯤꯟꯗꯃꯛꯅ ꯇꯔꯥꯏꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯞꯅꯔꯁꯤ ꯍꯥꯏꯅ ꯍꯥꯏꯕ ꯉꯝꯂꯕꯀꯣ ꯊꯣꯏꯕꯤ ꯅꯪꯒꯤ ꯊꯃꯣꯏꯗꯨꯗ ꯑꯩꯕꯨ ꯅꯨꯡꯁꯤꯕ ꯀꯔꯤꯃꯠꯇ ꯐꯥꯎꯗ꯭ꯔꯕꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯑꯗꯨꯛ ꯀꯟꯕ ꯋꯥꯗꯣ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯅꯪ ꯑꯩꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯗ꯭ꯔꯕꯕ ꯍꯥꯏꯌꯨꯁꯦ ꯅꯨꯡꯁꯤꯗ꯭ꯔꯦ ꯑꯩ ꯅꯪꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯕ ꯐꯥꯎꯗ꯭ꯔꯦ ꯅꯨꯡꯁꯤꯕ ꯈꯨꯗꯤꯡꯃꯛ ꯊꯨꯡꯅꯒꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯃꯁꯤꯗꯤ ꯂꯥꯏꯕꯛꯇ ꯇꯝꯃꯝꯕꯅꯦ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯂꯥꯞꯅꯧ ꯍꯥꯏꯅ ꯇꯝꯂꯝꯕꯅ ꯑꯩꯈꯣꯏ ꯑꯅꯤ ꯂꯥꯞꯅꯕ ꯇꯥꯕꯅꯤ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯦ ꯇꯠꯅꯔꯁꯦ ꯃꯁꯤꯅ ꯑꯃꯒꯤꯁꯨ ꯌꯥꯏꯐꯕ ꯑꯣꯏꯔꯅꯤ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯪ ꯑꯩꯁꯨ ꯑꯗꯨꯝ ꯀꯥꯎꯅꯈ꯭ꯔꯁꯅꯤ ꯊꯣꯏꯕꯤꯒꯤ ꯋꯥ ꯑꯗꯨꯗ ꯄꯥꯔꯤ ꯊꯃꯣꯏ ꯃꯆꯦꯠ ꯇꯥꯔꯦ ꯅꯨꯡꯁꯤꯕꯤ ꯃꯥꯒꯤ ꯃꯐꯝꯗꯒꯤ ꯇꯥꯒꯅꯤ ꯍꯥꯏꯅ ꯈꯜꯂꯨꯗꯕ ꯋꯥꯍꯩ ꯀꯌꯥ ꯇꯥꯔꯕꯗ ꯇꯥꯏꯅꯐꯝ ꯈꯪꯗ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯎꯄꯥꯜ ꯑꯗꯨꯗ ꯈꯨꯗꯨꯝ ꯇꯥꯁꯤꯟꯗꯨꯅ ꯎꯄꯥꯜ ꯑꯗꯨꯗ ꯀꯤꯟꯅ ꯍꯟꯖꯤꯟ ꯊꯤꯟꯖꯤꯟꯖꯗꯨꯅ ꯊꯃꯣꯏꯒꯤ ꯑꯁꯥꯎꯕ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕ ꯐꯣꯡꯗꯣꯛꯂꯤ ꯃꯇꯧ ꯑꯗꯨ ꯊꯣꯏꯕꯤ ꯄꯥꯈꯠꯇꯨꯅ ꯊꯥ ꯄꯥꯔꯤ ꯀꯩꯅꯣ ꯇꯧꯔꯤꯗꯨꯕꯣ ꯁꯦ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯊꯥ ꯄꯥꯔꯤ ꯇꯥꯗꯦ ꯄꯥꯔꯤ ꯑꯗꯨꯃꯛ ꯃꯈꯨꯠ ꯈꯨꯗꯨꯝ ꯑꯗꯨꯅ ꯎꯖꯥꯎ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯇ ꯍꯟꯖꯤꯟ ꯀꯤꯟ ꯊꯤꯟꯗꯨꯅ ꯃꯥꯒꯤ ꯑꯁꯥꯎꯕꯗꯨ ꯐꯨꯗꯣꯛꯂꯤ ꯃꯈꯨꯠ ꯑꯗꯨꯁꯨ ꯏꯍꯤꯡ ꯁꯥꯔꯤ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯤ ꯀꯞꯂꯗꯨꯅ ꯄꯥꯔꯤꯒꯤ ꯃꯈꯣꯡꯗ ꯀꯣꯟꯗꯨꯅ ꯊꯥ ꯄꯥꯔꯤ ꯑꯩ ꯂꯥꯜꯂꯦ ꯑꯩꯁꯨ ꯊꯥ ꯄꯥꯔꯤꯕꯨ ꯅꯨꯡꯁꯤꯌꯦ ꯑꯩꯁꯨ ꯊꯥ ꯄꯥꯔꯤꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏꯌꯦ ꯑꯩ ꯊꯥ ꯄꯥꯔꯤ ꯌꯥꯎꯗꯅ ꯍꯤꯡꯕ ꯉꯝꯂꯣꯏꯌꯦ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯊꯥ ꯄꯥꯔꯤ ꯅꯪ ꯑꯗꯨꯝꯅ ꯇꯧꯒꯅꯨ ꯄꯥꯔꯤ ꯇꯞꯅ ꯊꯣꯏꯕꯤꯕꯨ ꯍꯧꯒꯠꯄꯤꯗꯨꯅ ꯅꯨꯡꯁꯤꯅ ꯃꯊꯥꯗ ꯀꯣꯟꯁꯤꯟꯗꯨꯅ ꯑꯩꯁꯨ ꯅꯪꯒ ꯀꯥꯏꯅꯕ ꯉꯝꯂꯣꯏ ꯊꯣꯏꯕꯤ ꯅꯪ ꯑꯩꯒꯤ ꯃꯔꯤꯁꯦ ꯑꯩꯅ ꯏꯃꯥꯗ ꯍꯥꯏꯒꯅꯤ ꯑꯗꯨꯒ ꯅꯪꯕꯨ ꯑꯩꯒꯤ ꯅꯥꯛꯇ ꯂꯦꯡꯗꯅ ꯊꯝꯒꯅꯤ ꯂꯥꯏꯕꯛꯅ ꯊꯦꯔꯤꯁꯨ ꯃꯈꯣꯏ ꯑꯅꯤꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯂꯩꯃꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯗꯨꯅ ꯂꯩꯔꯝꯃꯤ ꯏꯕꯦ ꯍꯥꯏꯒꯤ ꯑꯃ ꯌꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯩꯃ ꯑꯁꯤꯕꯨ ꯅꯆꯥꯅꯨꯄꯤ ꯁꯅꯥꯒ ꯂꯨꯍꯣꯡꯅꯕꯒꯤ ꯍꯥꯏꯅꯕ ꯅꯨꯄꯥ ꯃꯆꯥꯗꯨ ꯅꯠꯇ꯭ꯔꯣ ꯀꯔꯤꯅꯣ ꯑꯁꯤꯅ ꯅꯆꯥꯅꯨꯄꯤ ꯁꯅꯥꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯂꯦꯞꯅꯔꯀꯥꯟꯁꯤꯗ ꯊꯣꯏꯕꯤꯒ ꯑꯆꯤꯛꯄ ꯑꯁꯤꯗ ꯇꯧꯔꯝꯂꯤꯁꯤꯅ ꯑꯁ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯧꯁꯤ ꯀꯩꯅꯣꯃꯅꯤꯅꯦ ꯅꯆꯥꯅꯨꯄꯤꯒꯤ ꯅꯨꯄꯥꯁꯦ ꯅꯪꯒꯤ ꯂꯣꯟꯅꯕꯤ ꯃꯆꯥ ꯑꯁꯤꯅ ꯃꯨꯟꯕꯤꯗꯧꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦꯀꯣ ꯂꯩꯃ ꯏꯁ ꯀꯩꯅꯣꯝꯅꯤ ꯅꯨꯄꯥꯁꯤꯗꯒ ꯀꯣꯜꯂꯗꯅ ꯏꯁ ꯉꯝꯈ꯭ꯔꯦ ꯂꯩꯃ ꯏꯕꯦ ꯍꯥꯏꯕꯒꯤ ꯋꯥ ꯑꯗꯨꯗ ꯑꯆꯥꯛꯄ ꯃꯩꯗ ꯘꯤ ꯍꯩꯖꯤꯟꯕ ꯑꯣꯏꯅ ꯊꯣꯛꯂꯔꯦ ꯂꯩꯃ ꯏꯕꯦ ꯍꯥꯏꯕꯒꯤ ꯄꯥꯎꯈꯨꯝ ꯄꯤꯗ ꯃꯃꯤꯠ ꯏ ꯀꯥꯅ ꯑꯃꯨꯛꯇꯪ ꯊꯣꯏꯕꯤꯗ ꯌꯦꯡꯂꯝꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯣꯏꯕꯤꯁꯨ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ ꯃꯥꯅ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯂꯩꯃ ꯑꯁꯥꯎꯕ ꯁꯛꯐꯝ ꯑꯃꯒ ꯂꯣꯏꯅꯅ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯍꯪꯒꯠ ꯍꯟꯗ ꯆꯠꯇꯨꯅ ꯂꯩꯔꯝꯃꯤ ꯊꯣꯏꯕꯤ ꯏꯃꯨꯡꯗ ꯆꯪꯒꯦ ꯇꯧꯕꯒ ꯂꯩꯃꯅ ꯍꯦ ꯉꯥꯏꯈꯣ ꯅꯪ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯊꯣꯏꯕꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯟꯅ ꯀꯩ ꯍꯥꯏꯒꯦ ꯏꯃꯥ ꯂꯩꯃ ꯃꯃꯤꯠ ꯑꯗꯨ ꯐꯠ ꯊꯣꯏꯕꯤꯗ ꯌꯦꯡꯂꯛꯇꯨꯅ ꯅꯪ ꯀꯥꯏ ꯆꯠꯂꯨꯏ ꯏꯇꯥ ꯈꯝꯕꯤ ꯍꯣꯏꯗ ꯑꯣ ꯅꯇꯥ ꯈꯝꯕꯤꯒꯤ ꯃꯌꯨꯝꯁꯦ ꯄꯥꯠ ꯃꯄꯥꯜ ꯑꯗꯨꯗꯔꯣ ꯃꯃꯥꯒꯤ ꯋꯥ ꯑꯗꯨꯗ ꯁꯨꯃꯥꯏ ꯂꯥꯎꯏ ꯊꯣꯏꯕꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯄꯥꯔꯤꯒ ꯎꯅꯔꯤꯗꯤ ꯊꯣꯏꯕꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯣꯠꯁꯤꯟꯗꯨꯅ ꯁꯨꯝ ꯊꯦꯡꯅꯕꯗꯨꯗ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯇꯧꯕꯅꯤ ꯏꯃꯥ ꯀꯔꯤ ꯋꯥꯔꯤ ꯁꯨꯝ ꯏꯆꯦꯒ ꯂꯨꯍꯣꯡꯕꯒꯤ ꯋꯥꯔꯤ ꯂꯩꯃ ꯊꯣꯏꯕꯤꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯅ ꯍꯦꯟꯅ ꯃꯥꯒꯤ ꯑꯁꯥꯎꯕ ꯑꯣꯏꯔꯦ ꯂꯩꯃꯅ ꯊꯣꯏꯕꯤ ꯑꯃꯗꯤ ꯄꯥꯔꯤꯒꯤ ꯃꯔꯤ ꯈꯪꯗꯕꯅ ꯊꯣꯏꯕꯤꯕꯨ ꯂꯥꯟꯅ ꯂꯧꯗꯨꯅ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ
He Sintibi, Nang Engon the Oida Bakam Kidori. Nang boy in Isa Sana Jong no Yolapagi Mahiro. Gasin and Egg Mang the Uhaliba, Uhydra Todo. Adubudi. Ain Jong no Yolabasu, Nang se. Aigi Isa Matina Tabanina. Migi no Bamun be Namadu Gilisa the Lori Baninaha. Namadu Masani Habida, Japexai Nangse. Namadu Hakata, Ipurebo Ipam the Namadu Munkibane. Adu housing Amok, Nangi Hakata. Taunga binang isa na pigi mapurebo oigedoriba misakto nang namuk munna bathorangli ima kanagi ima aina gi namanate kaul kano ingonda mapanda ngangnariba du taraduna sanasu tholuklami karino ima kaidonarage kaidarage thoibi ima na som saurisibu karigino ise da hayuse thoibi khumpham khangda luthaduna lei ho khumlaklaroye masigi Lonnabigi Macha se aina di isa ni khallubane adubane Madi Mahagi Tongambi Lin among Oiramle. Ma would the Aina Isani Kana, no Shina Luna Sana Toduna now conjarapane. Adubune, Mana the Able Mamani had a Kanbangamde. Nang was Sumana Masi Amani had a Kanbangamde. Manangam Libo. Nanga Lohombagi Haina Sinaduna Lady Ibon of Pariga. Lona Unaduna Layam Libane. Adusu, Jumnaga Unabanate. I am a quay and Himatodo. Isn't the Sinapan Pohangway. Sana mamagi wa adudangak na manaw thoy bida yang laami lay masaw na wa makatay ibema nang muktaw ngambi ama layram larahe atombigi Macha heks hengi da ko nangse hai kibani minadi nang na luna sana tawduna yok bibi angang ado napure bu naphamdagi mun khiba nangi Lonnabi adugi machani haina adubune aina de migi wa tasiluba tawda nangbu isa sangna yolakpane Howzikti nang kadai de kari soikhigadaги haina chauna ba yoksarakpagi mahi phangle ai nachega lohongnabagi matam ngaiduna leiraba nupa adugabu nang magna tukuchei bema nangi ni sato asi haina leima wa makata bangamda sor phuina holi thoibi madi mamagi kallaba wahi kaya adu tabangamda misna thambal anidu tarang laiji hawraklami hai nang asidagi yumasita leba yaroi nahak thak aigi isagi lohongba kaibi yaroi Nangbu yumasita thamba ai tasengna kire chapikro yumasita thadokuna chapikro nang na maram oiraga aigi isana miya mangda ikai phiro khumnaba simbirano chapikro ima iyare thaibe imungda isega sanglasi isena nangi nagun chapchana khangi isega sanglasi law asi haina themduna thaibe bu imungda pusinki ngasidi makhoigi imungado tumin wala ngangta leinarami Ahingi matamni thoibi tum thaba yadana wakan mawan khali imana haibu chume aidi Lonnabigi Macha ne aigi apokpi imana imagi harau nungaiba pumba munbi khibane aduga hozingna amok aini ichegi harau nungaiba pumba munba haibu do aiga dawre aina maram oiraga ima amadi ichebu Like I may among the Japan by Pamte. Aina Makata, you must the later body. Ichigi Luhomba, so I didn't Kairan. Adonai, you must have Tadotuna. Ima Amadi, Ichigi Mapamdaki, love the Chatcrack. Maduna, Tumnamaki Papa Oiran. Tapari, Nangabadi Waroganuko. Asikanda, Magina Kanda, Ningai the Tumli Masi the Yingduna. Iche. Nanaw ay na maramoiraga isibu kakwa haloye handak mapoga si madi isin inaw se sinaw kainaw hay na tamlamlamale iche nanaw na iche bo ay giheg po minaba iche magni hay na kanjarabadi iche gipunsido nungay bata oyo ko lago pabi oyo ko iche asi hay na sintarak liba may lupirang adu tay thokduna Mamagi kada changlaglami Dumduna leiba mamabu nungsini yengzaduna Mamagi makong sokna khuiramjaduna Ima Nacha Yumasibu Thadokduna chalagi Imabu nacha aina Yamna nungsi Ngasi phawbada Aina imabu Aigi apokpi ima nati aina Khankiba mikup amatasi yaukidri Adubu ngasidi Ay isane isase kanano haiba khangjere yumasida aina leirabadi ichegi luhongbase soidana kairagani aduna ai yamase
ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯒꯦꯀꯣ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯊꯣꯏꯕꯤ ꯑꯃꯨꯛꯇꯪ ꯃꯃꯥꯕꯨ ꯅꯨꯡꯁꯤꯅ ꯄꯤꯔꯣꯏꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯗꯨꯅ ꯑꯩ ꯆꯠꯂꯒꯦꯀꯣ ꯏꯃꯥ ꯑꯁꯤ ꯍꯥꯏꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯊꯣꯏꯕꯤ ꯅꯨꯡꯁꯤꯔꯕ ꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯗꯨꯅ ꯃꯈꯣꯡ ꯑꯗꯨꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯃꯍꯥꯛ ꯂꯥꯛꯂꯝꯃꯤ ꯑꯁꯨꯝꯅ ꯅꯣꯡ ꯉꯥꯟꯐꯣꯡ ꯇꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯁꯅꯥ ꯏꯄꯥ ꯄꯥꯈꯠꯅ ꯏꯃꯥ ꯏꯃꯥ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯂꯩꯔꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯊꯣꯏꯕꯤ ꯂꯩꯔꯝꯗ꯭ꯔꯦ ꯏꯃꯥ ꯂꯩ ꯃꯃꯥꯁꯨ ꯃꯆꯥ ꯁꯅꯥꯒꯤ ꯋꯥ ꯑꯗꯨꯗ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯑꯍꯥ ꯏꯆꯥ ꯊꯣꯏꯕꯤꯕꯣ ꯑꯁꯤ ꯍꯥꯏꯅ ꯁꯅꯥ ꯑꯃꯗꯤ ꯂꯩꯃꯅ ꯊꯣꯏꯕꯤꯕꯨ ꯈꯪꯅ ꯆꯥꯟꯅꯕ ꯀꯅꯥ ꯀꯅꯥꯒꯤꯗ ꯂꯩ ꯍꯥꯏꯅ ꯊꯤꯕ ꯌꯥꯕ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕꯗꯤ ꯂꯩꯔꯝꯗꯦ ꯂꯩꯃ ꯑꯃꯨꯛꯁꯨ ꯊꯣꯏꯕꯤꯗꯨ ꯄꯥꯔꯤꯗ ꯆꯦꯟꯈ꯭ꯔꯕ ꯖꯥꯠꯅ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯄꯁꯨ ꯂꯥꯛꯇꯕꯗꯨꯗ ꯃꯍꯥꯛ ꯋꯥꯈꯜ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯂꯩꯃ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯪꯗꯨꯅ ꯐꯝꯂꯤ ꯇꯥꯟꯖꯥꯗꯨꯗ ꯏꯊꯥ ꯊꯥꯖꯗꯅ ꯃꯦꯝꯇꯣꯟ ꯂꯩꯃ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯩꯃ ꯃꯦꯝꯇꯣꯟ ꯀꯔꯤ ꯂꯩꯔꯦ ꯂꯩꯃ ꯋꯥꯐꯝꯁꯤꯕꯨ ꯑꯩꯕꯨ ꯀꯔꯝꯅ ꯍꯥꯏꯔꯁꯤꯒꯦ ꯃꯦꯝꯇꯣꯟꯒꯤ ꯋꯥ ꯑꯗꯨꯗ ꯂꯩꯃ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯐꯥꯎꯖꯩ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯗꯨ ꯄꯥꯔꯤꯗ ꯆꯦꯜꯂꯦ ꯍꯥꯏꯅ ꯍꯥꯏꯔꯛꯇꯣꯏꯔ ꯈꯜꯂꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯈꯟꯗꯕ ꯁꯥꯗꯨꯅ ꯀꯔꯤꯕꯨꯅꯣ ꯃꯦꯝꯇꯣꯟ ꯍꯦꯛꯇ ꯍꯥꯏꯌꯨ ꯂꯩꯃ ꯁꯨꯝꯗꯧꯕꯅꯤ ꯑꯁꯤ ꯍꯥꯏꯅ ꯃꯦꯝꯇꯣꯟꯅ ꯄꯥꯔꯤ ꯑꯃꯗꯤ ꯊꯣꯏꯕꯤ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯅꯨꯡꯁꯤꯅꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨꯕꯨ ꯃꯍꯥꯛꯅ ꯈꯪꯂꯨꯗꯕꯅ ꯁꯅꯥꯕꯨ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯆꯥꯅꯨꯄꯥꯅ ꯁꯅꯥꯒ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯊꯣꯏꯕꯤ ꯅꯠꯇ꯭ꯔꯕꯗꯤ ꯀꯅꯥꯒꯁꯨ ꯂꯨꯍꯣꯡꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯁꯤꯈꯥꯡ ꯈꯥꯡꯗꯨꯅ ꯂꯩꯔꯦ ꯑꯗꯨꯅ ꯊꯣꯏꯕꯤꯕꯨ ꯑꯣꯏꯅ ꯃꯃꯧ ꯑꯣꯏꯖꯔꯒꯦꯅ ꯍꯥꯏꯔꯛꯂꯝꯃꯤ ꯂꯩ ꯃꯃꯥꯅꯗꯤ ꯄꯥꯔꯤ ꯑꯃꯗꯤ ꯊꯣꯏꯕꯤ ꯑꯅꯤ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯃꯔꯤ ꯂꯩꯅꯩ ꯈꯪꯗꯕꯅ ꯊꯣꯏꯕꯤꯅ ꯃꯆꯥ ꯁꯅꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯅꯨꯄꯥ ꯄꯥꯔꯤꯕꯨ ꯃꯨꯟꯒꯦ ꯊꯧꯔꯥꯡꯕꯅꯤ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯔꯥꯟꯕ ꯋꯥꯈꯜꯁꯤꯡ ꯑꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯣꯏꯕꯤꯗ ꯆꯩ ꯊꯥꯡꯈꯤꯕꯁꯤꯡ ꯑꯗꯨ ꯅꯤꯡꯉꯝꯗꯕ ꯐꯥꯎꯔꯛꯂꯝꯃꯤ ꯅꯪ ꯑꯩꯅ ꯍꯥꯏꯔꯤꯕꯁꯦ ꯂꯥꯟꯗꯤ ꯈꯟꯒꯅꯨꯀꯣ ꯂꯩꯃ ꯏꯆꯥ ꯅꯨꯄꯥꯅ ꯌꯥꯝꯃꯟꯗꯕꯁꯤꯗ ꯑꯩ ꯍꯦꯛꯇ ꯋꯥꯐꯝꯁꯦ ꯍꯥꯏꯕ ꯂꯥꯛꯂꯕꯅꯤ ꯃꯦꯝꯇꯣꯟ ꯑꯩ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯂꯥꯟꯅ ꯈꯟꯕ ꯀꯔꯤꯁꯨ ꯇꯧꯗꯦ ꯑꯗꯨꯕꯨꯅꯦ ꯃꯦꯝꯇꯣꯟ ꯑꯩꯒꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜꯅ ꯏꯆꯥ ꯊꯣꯏꯕꯤ ꯑꯗꯣ ꯌꯨꯝ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯅ ꯂꯩꯃ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯋꯥꯔꯤ ꯂꯤꯔꯛꯂꯝꯃꯤ ꯃꯦꯝꯇꯣꯟ ꯃꯥꯁꯨ ꯊꯣꯏꯕꯤ ꯃꯐꯝ ꯈꯪꯗꯅ ꯃꯥꯡꯈ꯭ꯔꯦ ꯇꯥꯕꯗ ꯀꯣꯛꯆꯥꯎꯕꯤ ꯀꯥꯅ ꯃꯌꯨꯝꯗ ꯍꯟꯈꯤ ꯃꯃꯥꯅ ꯇꯝꯕꯗꯒꯤ ꯄꯥꯔꯤ ꯃꯥꯁꯨ ꯊꯣꯏꯕꯤꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯒꯤ ꯄꯥꯎ ꯑꯁꯤ ꯇꯥꯔꯦ ꯃꯍꯥꯛ ꯑꯉꯥꯎꯕ ꯑꯃꯒ ꯄꯥꯡꯈꯛ ꯑꯣꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯩꯃ ꯁꯅꯥ ꯑꯃꯗꯤ ꯄꯥꯔꯤꯅ ꯊꯣꯏꯕꯤꯒꯤ ꯈꯣꯡꯒꯨꯜ ꯂꯤꯔꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯕꯤꯗꯤ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗ꯭ꯔꯦ ꯑꯁꯨꯝꯅ ꯊꯥꯕꯨꯡ ꯑꯃꯗꯒꯤ ꯑꯅꯤ ꯑꯅꯤꯗꯒꯤ ꯑꯍꯨꯝ ꯑꯁꯨꯝ ꯍꯧꯈꯤ ꯂꯩꯃ ꯃꯆꯥ ꯊꯣꯏꯕꯤꯒꯤ ꯋꯥꯈꯜꯗ ꯂꯥꯏꯃꯟ ꯑꯣꯏꯔꯦ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯅꯪꯕꯨ ꯑꯃꯨꯛꯇ ꯏꯃꯥꯒꯤ ꯅꯥꯛꯇ ꯍꯜꯂꯛꯈꯣꯕ ꯅꯪꯕꯨ ꯏꯃꯥꯗ ꯌꯥꯝ ꯋꯥꯔꯧꯔꯕ꯭ꯔꯣ ꯏꯃꯥ ꯂꯥꯜꯂꯦ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯏꯆꯥꯕꯨ ꯃꯐꯝ ꯀꯩꯗ ꯂꯩꯕꯒꯦ ꯏꯃꯥ ꯏꯆꯥ ꯎꯗꯅ ꯂꯩꯕꯁꯤ ꯌꯥꯝꯅ ꯋꯥꯔꯦ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯑꯁꯤ ꯍꯥꯏꯅ ꯐꯤꯖꯤ ꯑꯗꯨꯅ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯔꯥꯡ ꯑꯗꯨ ꯇꯩꯊꯣꯛꯏ ꯇꯥꯟꯖꯥꯗꯨꯗ ꯄꯥꯔꯤ ꯌꯥꯝ ꯍꯔꯥꯎꯅ ꯊꯣꯡꯒꯥꯜꯂꯣꯝꯗꯒꯤ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ ꯏꯃꯥ ꯏꯃꯥ ꯊꯣꯏꯕꯤꯒꯤ ꯂꯩꯐꯝ ꯈꯪꯂꯦ ꯊꯣꯏꯕꯤ ꯊꯤꯕ ꯐꯪꯂꯦ ꯏꯃꯥ ꯑꯩꯒꯤ ꯏꯆꯥ ꯊꯣꯏꯕꯤꯕꯨ ꯍꯥꯏ ꯁꯅꯥ ꯁꯅꯥ ꯅꯅꯥꯎ ꯊꯣꯏꯕꯤꯒꯤ ꯂꯩꯐꯝ ꯈꯪꯂꯦ ꯍꯥꯏꯔꯤꯅꯦ ꯍꯥꯏ ꯏꯕꯨꯡꯉꯣ ꯍꯧꯖꯤꯛꯃꯛ ꯏꯆꯥ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯏꯆꯥ ꯊꯣꯏꯕꯤꯕꯨ ꯂꯧꯕꯤꯔꯨꯔꯁꯤ ꯑꯁꯨꯝꯅ ꯄꯥꯔꯤ ꯂꯩꯃ ꯑꯃꯗꯤ ꯁꯅꯥꯅ ꯊꯣꯏꯕꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯃꯈꯣꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯊꯣꯏꯕꯤꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯃꯐꯝ ꯑꯗꯨ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨꯗꯒꯤ ꯌꯥꯝꯅ ꯂꯥꯞꯄ ꯃꯐꯝ ꯑꯃꯅꯤ ꯊꯣꯏꯕꯤ ꯃꯥꯅ ꯂꯩꯔꯝꯂꯤꯕ ꯌꯨꯝ ꯑꯗꯨ ꯑꯍꯜ ꯅꯨꯄꯤ ꯑꯃꯈꯛꯀꯤ ꯃꯌꯨꯝꯗꯅꯤ ꯂꯩꯃ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤꯕ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯏꯃꯥꯒꯨꯝꯂꯕꯤ ꯃꯐꯝꯁꯤꯗ ꯊꯣꯏꯕꯤ ꯀꯧꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃꯒ ꯂꯩꯕ꯭ꯔꯥ ꯂꯩ ꯅꯣꯏꯅ ꯏꯁꯨ ꯊꯣꯏꯕꯤꯒꯤ ꯀꯅꯥ ꯀꯅꯥꯅꯣ ꯑꯩ ꯃꯥꯒꯤ ꯃꯃꯥꯅꯤ ꯏꯃꯥꯒꯨꯝꯂꯕꯤ ꯏꯆꯥ ꯊꯣꯏꯕꯤꯕꯨ ꯃꯃꯥ ꯑꯩꯒ ꯑꯃꯨꯛꯇ ꯎꯅꯍꯟꯕꯤꯌꯨꯕ ꯏꯃꯨꯡꯗ ꯆꯪꯁꯤ ꯏꯕꯦꯝꯃ ꯑꯁꯤ ꯍꯥꯏꯅ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯡ ꯊꯥꯗꯨꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯊꯣꯏꯕꯤꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯍꯥꯏꯕꯗꯨꯅꯤ ꯊꯣꯏꯕꯤ ꯑꯗꯣ ꯃꯌꯥꯡ ꯏꯀꯪ ꯀꯪꯁꯤꯟ ꯁꯔꯨꯗ ꯎꯟꯁꯥꯅ ꯀꯨꯞꯇꯨꯅ ꯐꯃꯨꯡ ꯃꯊꯛ ꯑꯗꯨꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯝꯃꯤ ꯀꯨꯏꯅ ꯎꯔꯨꯗ꯭ꯔꯕ ꯃꯆꯥꯅꯨꯄꯤ ꯊꯣꯏꯕꯤꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝ ꯑꯗꯨꯗ ꯂꯩꯃ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯈꯤꯕ ꯈꯪꯍꯧꯗ꯭ꯔꯦ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯃꯃꯤꯠ ꯑꯗꯨ ꯇꯞꯅ ꯄꯥꯡꯂꯛꯇꯨꯅ ꯏꯃꯥ ꯀꯔꯤꯅꯣ
ꯏꯁꯥꯒꯤ ꯐꯤꯕꯝ ꯑꯁꯤꯕꯨ ꯏꯁꯥ ꯀꯩꯗꯧꯔꯒꯦ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯏꯁꯥꯕꯨ ꯀꯩꯗꯧꯔꯒꯦ ꯑꯁꯤ ꯍꯥꯏꯅ ꯄꯥꯈꯠꯅ ꯃꯆꯥꯒꯤ ꯃꯁꯥ ꯑꯗꯨ ꯇꯥꯞ ꯇꯥꯞ ꯄꯥꯏꯗꯨꯅ ꯌꯦꯡꯖꯔꯤ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯅ ꯇꯞꯂꯞꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯕꯦꯝꯃ ꯏꯁꯨ ꯊꯣꯏꯕꯤꯁꯦ ꯌꯥꯝ ꯇꯝꯊꯤꯕ ꯏꯗ ꯅꯥꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯗꯨꯅ ꯂꯩꯔꯤꯕꯅꯤ ꯅꯈꯣꯏꯒꯤ ꯏ ꯃꯔꯤꯗ ꯏꯁꯨ ꯊꯣꯏꯕꯤꯅ ꯅꯥꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯅꯥꯈꯤꯕ ꯃꯤꯒ ꯌꯥꯎꯕ꯭ꯔꯣ ꯑꯩꯁꯨ ꯏꯁꯨ ꯊꯣꯏꯕꯤꯕꯨ ꯑꯃꯥꯏꯕ ꯀꯌꯥꯗ ꯌꯦꯡꯍꯜꯂꯦ ꯑꯗꯨꯕꯨ ꯉꯜꯂꯤꯉꯩꯗ ꯂꯥꯌꯦꯡꯍꯧꯗꯕꯅ ꯐꯕ ꯉꯝꯕꯗꯤ ꯋꯥꯅ ꯊꯣꯛꯂꯅꯤ ꯍꯥꯏꯅꯦ ꯑꯍꯜ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨꯗ ꯄꯥꯔꯤ ꯂꯦꯞꯂꯝꯕꯗꯒꯤ ꯈꯣꯡꯐꯝ ꯑꯅꯤ ꯑꯍꯨꯝ ꯃꯅꯤꯡꯗ ꯍꯜꯂꯤ ꯂꯩꯃꯁꯨ ꯅꯤꯡꯁꯤꯡꯂꯛꯏ ꯊꯣꯏꯕꯤꯒꯤ ꯃꯃꯥꯗ ꯅꯥꯈꯤꯕ ꯂꯩꯅꯥ ꯑꯗꯨ ꯃꯄꯨꯔꯣꯏꯕꯅ ꯍꯥꯏꯕꯗꯒꯤ ꯃꯍꯥꯛ ꯈꯪꯈꯤꯕꯅꯤ ꯊꯣꯏꯕꯤꯒꯤ ꯃꯃꯥ ꯌꯥꯝꯅ ꯇꯝꯊꯤꯕ ꯂꯩꯅꯥ ꯑꯃꯅ ꯅꯥꯗꯨꯅ ꯇꯥꯏꯕꯪꯄꯥꯜ ꯊꯥꯗꯣꯛꯈꯤ ꯍꯥꯏꯕ ꯂꯩꯃ ꯃꯆꯥ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯏꯃꯥꯅ ꯏꯆꯥꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯑꯗꯨꯒꯅꯦ ꯏꯃꯥꯅ ꯏꯆꯥꯕꯨ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯑꯍꯩꯕ ꯃꯌꯥꯝ ꯇꯥꯟꯅꯗꯨꯅ ꯐꯅꯕ ꯂꯥꯌꯦꯡꯒꯅꯤ ꯏꯃꯥ ꯂꯩꯔꯤꯉꯩ ꯏꯆꯥ ꯀꯔꯤꯁꯨ ꯇꯧꯔꯣꯏꯌꯦ ꯏꯆꯥ ꯅꯥꯕ ꯌꯥꯗꯦ ꯏꯃꯥ ꯑꯩ ꯃꯐꯝꯁꯤꯗ ꯁꯨꯝ ꯂꯩꯔꯒꯦ ꯊꯣꯏꯕꯤ ꯅꯪꯕꯨ ꯏꯃꯥꯗ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯏꯃꯥ ꯅꯉꯣꯟꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯆꯥꯗ ꯍꯥꯏꯔꯣꯏꯗꯕ ꯋꯥ ꯀꯌꯥ ꯏꯃꯥꯅ ꯍꯥꯏꯈ꯭ꯔꯦ ꯃꯗꯨꯒꯤꯗꯃꯛ ꯋꯥꯈꯜ ꯊꯦꯟꯕꯤ ꯅꯃꯥ ꯑꯩꯕꯨ ꯉꯥꯛꯄꯤꯌꯨ 이마기 토이비 이마 ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯀꯔꯤꯒꯤ ꯏꯃꯥꯅ ꯑꯗꯨꯝꯅ ꯑꯩꯉꯣꯟꯗ ꯂꯥꯜꯂꯦ ꯍꯥꯏꯔꯤꯕꯅꯣ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯏꯃꯥ ꯊꯣꯏꯕꯤ ꯌꯨꯝꯗ ꯆꯠꯂꯁꯦ ꯌꯨꯝꯗ ꯍꯟꯗꯨꯅ ꯏꯅꯥꯎꯒꯤ ꯑꯅꯥꯕꯗꯣ ꯂꯥꯌꯦꯡꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯃꯤꯟꯅꯔꯨꯁꯤ ꯇꯨ ꯎꯔꯕ ꯅꯪꯒꯤ ꯇꯥꯄꯥꯔꯤꯁꯨ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯂꯤꯁꯦ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏ ꯑꯅꯤꯒꯤ ꯃꯔꯤꯁꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯈꯪꯂꯤ ꯑꯗꯨꯅ ꯅꯪ ꯅꯥꯕ ꯍꯦꯛ ꯐꯕꯒ 이마가 이가나 낭부 따파리다 짜오나 루홍비도이네 토이비 답나 파리다 yenglaklammi 파리 마수 하나나 토이비다 mitlupi랑 ihauna nungsina mabu yengduna leirami ngasigi mikupse ay yamna nungai nakhoi mayambu amuk hana usaba phangsabase ay haifam khangdana harauba phawe ngasigi mikupse loikini khanbada pamubas phawe asuk nungaiba mikupse ai loihaningdre nakhoi mayambu thadokduna ai chaningdiye karina nangna hairibadubo adamna haigano imagi thoibi isana abathuna pharadabane ima karigumba mathang mapoga haibaduna tasengna leiramlabadi 이마부 아이기 아생바 아이부 뽑비바 이마 오이자기고 아시 하이나 토이비 사나다 모건 신두나 이제 토이비 이제 무소 아이기 이제 오이나 아두마 펑자기고 아시 하이나 파리다 모건 신두나 다파리 나 아이부 와로브라 아이나 나원다 가리수 하이람다나 ꯅꯐꯝꯗꯒꯤ ꯂꯥꯞꯈꯤ ꯍꯥꯏꯅ ꯅꯪ ꯑꯩꯉꯣꯟꯗ ꯁꯥꯎꯅꯤꯡꯕ꯭ꯔꯥ ꯀꯔꯤꯒꯤ ꯑꯩꯅ ꯅꯉꯣꯟꯗ ꯁꯥꯎꯅꯤꯡꯗꯣꯏꯅꯣ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯁꯨ ꯁꯥꯎꯅꯤꯡꯗꯦ ꯊꯣꯏꯕꯤ ꯁꯤꯗꯒꯤꯗꯤ ꯅꯪꯕꯨ ꯑꯍꯩꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥꯗ ꯂꯥꯌꯦꯡꯂꯗꯕꯅꯤ ꯑꯗꯨꯒ ꯅꯪꯅ ꯅꯥꯕ ꯍꯦꯛ ꯐꯕꯒ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯒ ꯅꯪꯕꯨ ꯑꯩꯅ ꯑꯩꯒꯤ ꯅꯥꯛꯇ ꯅꯨꯡꯉꯥꯏꯅ ꯊꯝꯃꯗꯣꯏꯅꯤ ꯃꯗꯨꯕꯨ ꯑꯣꯏꯈꯤꯒꯗ꯭ꯔꯅꯦ ꯀꯔꯤꯒꯤ ꯑꯣꯏꯔꯣꯏꯗꯧꯔꯤꯕꯅꯣ ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤꯌꯦ ꯊꯣꯏꯕꯤ ꯅꯪ ꯑꯩꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯍꯧꯒꯗꯧꯔꯕꯅꯤ ꯑꯗꯨꯅ ꯅꯪ ꯅꯥꯕ ꯌꯥꯗꯦ ꯄꯥꯔꯤꯒꯤ ꯋꯥ ꯑꯗꯨꯗ ꯊꯣꯏꯕꯤ ꯈꯔ ꯈꯔ ꯀꯪꯁꯤꯜꯂꯕ ꯆꯤꯟꯕꯥꯜ ꯑꯗꯨ ꯆꯤꯡꯂꯞ ꯅꯣꯛꯆꯩ ꯏꯃꯥ ꯑꯩꯕꯨ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯑꯃꯨꯛꯇ ꯃꯣꯟꯈꯥꯡꯅꯍꯟꯕꯤꯌꯨꯕ ꯉꯁꯤꯗꯤ ꯏꯃꯥꯅ ꯑꯗꯨꯉꯩ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯏꯃꯥꯒꯤ ꯇꯝꯄꯥꯛꯇ ꯃꯣꯟꯈꯥꯡꯅꯍꯟꯗꯨꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯄꯗꯣ ꯌꯥꯝꯅ ꯇꯥꯅꯤꯡꯂꯛꯂꯦ ꯏꯃꯥ ꯅꯆꯥꯒꯤꯗꯃꯛ ꯅꯥꯎꯁꯨꯝ ꯏꯁꯩ ꯑꯃꯠꯇ ꯁꯛꯄꯤꯌꯨ ꯁꯤꯁꯦ ꯏꯃꯥꯒꯤ ꯇꯝꯄꯥꯛ ꯑꯁꯤꯗ ꯃꯣꯟꯈꯥꯡꯅꯔꯣ ꯏꯆꯥꯅ ꯇꯥꯅꯤꯡꯂꯤꯕ ꯅꯥꯎꯁꯨꯝ ꯏꯁꯩꯗꯣ ꯏꯃꯥ ꯁꯛꯂꯒꯦ ꯑꯁꯤ ꯍꯥꯏꯅ ꯂꯩꯃ ꯃꯆꯥ ꯊꯣꯏꯕꯤꯕꯨ ꯃꯥꯒꯤ ꯃꯇꯝꯄꯥꯛꯇ ꯃꯣꯟꯈꯥꯡꯅꯍꯟꯗꯨꯅ
ꯃꯆꯥꯒꯤ ꯃꯀꯣꯛ ꯑꯗꯨꯗ ꯅꯨꯡꯁꯤꯅ ꯅꯥꯟꯊꯕꯤꯗꯨꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯄꯤꯔꯤ ꯃꯃꯥꯒꯤ ꯅꯥꯎꯁꯨꯝ ꯏꯁꯩ ꯇꯥꯕꯗ ꯊꯣꯏꯕꯤ ꯃꯥꯒꯤ ꯑꯋꯥꯕ ꯄꯨꯝꯕ ꯀꯣꯛꯂ ꯃꯥꯜꯂꯤ ꯃꯤꯁꯅꯥ ꯊꯝꯕꯥꯜ ꯑꯅꯤꯗꯣ ꯇꯞꯅ ꯎꯏꯁꯤꯟꯈ꯭ꯔꯦ ꯍꯣꯜꯂꯝꯕ ꯅꯨꯡꯁꯥ ꯁꯣꯔ ꯑꯗꯨꯁꯨ ꯆꯞ ꯂꯦꯞꯈ꯭ꯔꯦ ꯃꯁꯥ ꯑꯗꯨ ꯈꯪꯍꯧꯗ ꯐꯗ꯭ꯔꯛ ꯇꯥꯔꯛꯂꯝꯃꯤ ꯃꯇꯧꯗꯨꯗ ꯂꯩꯃꯅ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯅꯪ ꯀꯩꯗꯧꯔꯒꯦ ꯊꯣꯏꯕꯤ ꯊꯣꯏꯕꯤ ꯁꯦ ꯃꯤꯠ ꯄꯥꯡꯉꯣ ꯊꯣꯏꯕꯤ ꯅꯪ ꯑꯩꯅ ꯀꯧꯔꯤꯁꯤ ꯇꯥꯗ꯭ꯔꯕꯣ ꯁꯦ ꯊꯣꯏꯕꯤ ꯏꯆꯦꯒꯤ ꯊꯣꯏꯕꯤ ꯀꯩꯅꯣ ꯅꯪꯅ ꯇꯧꯔꯤꯕ ꯑꯁꯤꯕꯣ ꯁꯦ ꯍꯧꯒꯠꯂꯣ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯇꯨꯃꯤꯟ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯣ ꯁꯦ ꯍꯧꯒꯠꯂꯣ ꯏꯆꯦꯅ ꯀꯧꯔꯤꯁꯤ ꯅꯪ ꯇꯥꯗ꯭ꯔꯣ ꯊꯣꯏꯕꯤ ꯏꯃꯥꯒꯤ ꯊꯣꯏꯕꯤ ꯏꯆꯥꯗꯤ ꯏꯃꯥꯒꯤ ꯅꯥꯎꯁꯨꯝ ꯏꯁꯩ ꯑꯁꯤꯅ ꯏꯆꯥꯕꯨ ꯄꯨꯟꯁꯤꯒꯤ ꯑꯣꯏꯅ ꯅꯥꯎꯁꯨꯝꯈ꯭ꯔꯕꯣꯏ 이마디 망설이다 내 이마기 토이비 토이비 밑방 낭이부터 독도를 쫓비야리 그이기는 낭내부터 독도를 쫓리버 세 밑방어 그이기는 낭내 아이는 하이버야지버 토이비 낭이부 누시드러버 낭이부 누시드러버 세 밑방어 밑방어 하면은 토이비 밑방어 이마기 토이비 가리로 이사를 떠올리보시보 이사디 나한 막카이 아이코에 불락봐 와나 가이람 리버 보이리고 이마기 토이비 이마는 낭불라고 불락라가 가람 내 이사기 타와이 아우드라고 학상아시 부두나 할로 아이바도 이마부터 독도는 삿바야로예 세 밑방어 이마기 토이비 밑방어 ꯑꯁꯤ ꯍꯥꯏꯅ ꯂꯩꯃ ꯃꯆꯥ ꯊꯣꯏꯕꯤꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯊꯥꯗ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯂꯤ ꯑꯁꯨꯝꯅ ꯊꯣꯏꯕꯤꯒꯤ ꯃꯊꯧ ꯃꯉꯝꯁꯨ ꯃꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯄꯥꯡꯊꯣꯛꯄꯤꯔꯝꯃꯤ ꯂꯩꯃ ꯃꯍꯥꯛ ꯃꯆꯥ ꯊꯣꯏꯕꯤ ꯀꯥꯏꯅꯕꯒꯤ ꯃꯩꯆꯥꯛꯅ ꯊꯃꯣꯏ ꯑꯗꯨ ꯄꯨꯕ ꯊꯥꯡꯕ ꯉꯝꯗ ꯆꯥꯛꯂꯝꯃꯤ ꯃꯁꯥꯅ ꯃꯁꯥꯕꯨ ꯋꯥꯔꯧꯖꯕꯁꯨ ꯐꯥꯎꯖꯩ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯆꯥ ꯊꯣꯏꯕꯤꯕꯨ ꯑꯀꯟꯕ ꯋꯥꯍꯩꯅ ꯆꯩ ꯊꯥꯡꯂꯝꯗ꯭ꯔꯕꯗꯤ ꯃꯆꯥ ꯊꯣꯏꯕꯤꯅ ꯌꯨꯝ ꯊꯥꯗꯣꯛꯂꯒ ꯆꯠꯂꯝꯂꯣꯏ ꯃꯆꯥ ꯊꯣꯏꯕꯤꯒꯤ ꯑꯅꯥꯕ ꯑꯗꯨꯕꯨꯁꯨ ꯃꯇꯝ ꯆꯥꯅ ꯉꯜꯂꯤꯉꯩꯗ ꯂꯥꯌꯦꯡꯍꯧꯕꯁꯨ ꯉꯝꯂꯝꯒꯅꯤ ꯍꯥꯏꯅ ꯑꯗꯨꯕꯨ ꯂꯩꯃ ꯃꯍꯥꯛꯀꯤ ꯈꯟꯊꯍꯧꯗꯕ ꯋꯥꯈꯜ ꯉꯥꯏꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯗꯨꯅ ꯂꯥꯡꯒꯣꯏ ꯆꯟꯈꯤꯕꯅ ꯉꯁꯤꯗꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯂꯔꯦ ꯃꯆꯥ ꯊꯣꯏꯕꯤ ꯑꯗꯣ ꯃꯐꯝꯗꯒꯤ ꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯂꯥꯞꯈ꯭ꯔꯦ